Hai chino meyang mabon tereng ase segi elgi pudun akchere chino meyang wari sanasi ka do no chino kana ya na takati mangana tagi bisita lecture sase to bimu chino meyang tinda ngahak ngaradi हेलो यार हेलो कैसे हो कहाँ से बोल रहे हो थैंक यू खमजरी जय जय अइनसु खमजरी चाइसिं थोंगाबो इतिमा इतिमा चाइसिं थोंगाबो कैन्यां थोंगे Ngam sirong siam sai ko siam sai to hungang tai siang siam ya yam sai ngasi sia yam sa bna khang de ngasi sia sinong yam sa am ni ko yam sai sinong yam ngasi sia sa am ni cái hai Aadhaar cái ba đâu hai đâu nữa Aadhaar về nè Aadhaar card mà mình cái đó mà cái nó Aadhaar card cái này xem bây giờ mobile number đâu rồi nè mobile number ổn thuộc rồi Aadhaar card mobile number đâu chỉ đầu tư rồi ai đi à para muốn tàu gì à 그냥 버티는 거 있는데 그냥 버티는 거 있는데 mai botara di ka botara di phang gì ra đi mà gì cái chế hiệp đang botara đi sim số mai đúng là ổn thuộc cái đâu bây giờ nó làm những ngày rồi sim đó ôn là cái này Aadhaar card kiểm tra được itu under di keren. Sim itu pasang itu kan. Jangan tu betul. Dapur tu betul ni. Kan ini. Apa betul. Makok. Aduh tu dah. Mana dah ulit tu? Mana dah ulit tu? tema chak thong abo support tema chai sing thong abo Rivita hahaha thong leo ja kari nyang thong tima Rivita kari no ngasi chang pa hana nok leina kari asoi bale kakage ngasi de gi chanung si bise hana nok le ngasi di hana nok le wakhan nungai bra nanggo kaidaru yam sadra ngasi Rivita ngasi yam sabani ko Kudat di video itu kudai tu lah. Antara ini kira. Mana antara? Orang lu kudai kau lagi. Orang ni. Jadi kudat ni.
Manipuri. Manipuri. Oh. Kay lam gino. Khangdana hangbani ko warau jade. Rebita chak sing thong abo ngasidi yam sai ko. Pen tha thana humang sawe sinam yam. Asoiba leijade kaka sabana sidore. Sangoi da pothari. Sangoi da kari nusi lakbra. Tawbudi khoi sangoi sumang tuan se nusi lakbane bane. Sai kaka sai ngasi yam sai rebita ngasi yam sai. Yam sa hajik tan 32 degree lai se bo khusam ni ko. Nang tum da ka nong kha su di nungai dam ni. Ko. Yam sai. Sangoi pakasu sai sa do mi. Sa sina ko. Kaka di hakamu chaleda. Ngasi se chaluba sabana khang de halak pagana es khudang se musen mure. Se pene sigena lura mai. Keba tai thik ini asaba lathokpani aduni akogi lebu je phajana nairaga chini khanam hapaga thaba arasu yamna thakpa jadaba ta khanau su nungai taba karin jang thongani re bitang asi nga hangdu bai ako jala ya oja jai oja saba kamai toge oja as oja saba sidi hain kang de boja dam sabra khang am de boja kakana suk nganna elvi thariba kaigino kaka ironba o pung apang trata base net jam ngai tere bita adun kakana ne ngaling da jeng gane try to thokbani da nangi di kakana ndang pung pang kai ta da howina ko nga sidi kitang na thage sagi sasu saramina dedi oren net se nungai ta dia dina ko ako jana jamna sai ai us oja jam sai ngasi ke 37 degree ra si uli dang sai da dunu ja haji de 32 uli pen tha thana humang kai hakchang seuja do ko ga ji ai sini bo ado le bu mai ja phaya ne ya tha ba duna haw ne này nó sẽ hay mấy thằng bây giờ đi 학감 구슬하면 짜대 봐 학장 희와만이나 사야면 사야 oja ngasidi Sunday ni na college chala maro oja kari yang chai kari mathen honarage oja mathen sidi nga wali ye asum akhoi kai haitare akhoi local gi nga khaw oina sum honarani oja ngasi se
ꯊꯦꯡꯅ ꯊꯥꯅ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯕꯅꯤ ꯑꯦꯐꯕꯤꯗ ꯃꯇꯝ ꯄꯣꯊꯥꯔꯦꯅ. ꯍꯣꯏꯅꯦ ꯁꯨꯝ ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯗꯣ. ꯑꯣꯖꯥ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯉꯥꯈꯥ ꯑꯣꯏꯅ ꯍꯣꯠꯅꯔꯤ. ꯉꯥꯈꯥ ꯍꯥꯏꯗꯤ ꯉꯥ ꯃꯆꯥ ꯀꯣ ꯌꯣꯟꯕ ꯂꯥꯛꯄ. ꯀꯣꯃꯟ ꯀ꯭ꯔꯦꯞ ꯊꯣꯡꯗꯣꯔꯤ. ꯑꯣ ꯍꯥꯎꯅꯤ ꯑꯣꯖꯥ ꯍꯥꯎꯅꯤ. ꯑꯁ ꯑꯣꯖꯥ ꯉꯁꯤꯒꯤ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤ ꯑꯁ ꯑꯅꯥꯕ ꯃꯤꯒ ꯈꯥꯡ ꯉꯝꯃꯣꯏꯕꯣ ꯑꯣꯖꯥ. ꯁꯥꯕꯩ ꯃꯩꯁꯥꯁꯤꯅ ꯀꯩꯅꯣ. ꯔꯦꯕꯤꯇꯥ ꯁꯟꯗꯥꯏ ꯆꯥ ꯊꯛꯑꯕꯣ? ꯁꯥꯕꯅ ꯆꯔꯥ ꯍꯦꯜꯂꯅꯤ ꯍꯥꯏ. ꯆꯔꯥ ꯍꯦꯜꯂꯗꯤ ꯐꯠꯇꯦꯀꯣ. ꯆꯔꯥ ꯍꯦꯟꯕ ꯐꯠꯇꯦ, ꯍꯛꯆꯥꯡ ꯁꯣꯛꯄꯅꯤ, ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯔꯣꯏ. ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯔꯣꯏ. ꯑꯗꯨꯅ ꯑꯣꯖꯥ ꯍꯥꯏꯀꯥꯟꯗꯦ ꯈꯨꯠꯁꯥ ꯂꯛꯁꯥꯁꯦ ꯃꯤꯒ ꯅꯥꯔꯛꯀꯅꯤ ꯑꯣꯖꯥꯕꯣ. ꯍꯟꯗꯛꯇꯤ ꯅꯣꯡꯁꯤꯃꯨꯛ ꯆꯨꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯀꯪꯕ ꯍꯧꯅꯔꯦ. ꯅꯨꯡꯁꯥꯁꯤꯅ ꯑꯩꯈꯣꯏ ꯈꯣꯔꯥꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯔꯦꯕꯤꯇꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯪꯒꯣꯏꯗ ꯐꯝꯃꯤꯕꯣ? ꯏꯁ ꯑꯣꯖꯥ ꯑꯉꯛꯄꯅꯤꯀꯣ ꯑꯣꯖꯥ ꯈꯨꯠꯁꯥꯁꯦ ꯑꯗꯨꯝ ꯉꯁꯤ ꯏꯁꯩ ꯁꯛꯄꯒꯁꯨ ꯑꯣꯖꯥ ꯍꯛꯆꯥꯡꯁꯦ ꯐꯦ ꯐꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ. ꯁꯥꯃꯟꯈꯤꯅ ꯋꯥꯃꯟꯈꯤꯅ ꯑꯣꯖꯥ ꯀꯣ. ꯍꯛꯆꯥꯡꯁꯨ ꯆꯥꯎꯊꯣꯛꯄꯅꯤꯅ ꯈꯔ ꯇꯧꯅ ꯆꯔꯥ ꯍꯦꯜꯂꯒꯦ ꯈꯜꯂꯤꯅꯤ. ꯅꯨꯡꯊꯤꯟꯁꯦ ꯊꯕꯛꯁꯨ ꯁꯨꯕ ꯈꯔ ꯋꯥꯠꯂꯦ. ꯅꯪꯒꯤꯗꯣ ꯀꯀꯥꯗ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ. ꯅꯪꯒꯤꯗꯣ ꯀꯀꯥꯗ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ. ꯍꯛꯆꯥꯡꯁꯨ ꯆꯥꯎꯊꯣꯛꯄꯅꯤꯅ ꯅꯪꯒꯤꯗꯣ ꯀꯀꯥꯗ ꯍꯥꯏꯕ ꯃꯥꯜꯂꯦ. ꯀꯀꯥꯗ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ.
ꯈꯪꯗꯦ ꯑꯣꯖꯥꯒꯤ ꯅꯥꯇꯣꯟꯒꯤ ꯗꯥꯛꯁꯦ ꯀꯩꯕ ꯃꯥꯡꯈ꯭ꯔꯁꯨ ꯊꯤꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯒꯤ ꯅꯥꯇꯣꯟꯒꯤ ꯗꯥꯛꯁꯦ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯕꯗꯁꯨ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯀꯥꯗ ꯅꯠꯇꯦꯍꯦ ꯑꯩꯒꯤ ꯋꯥꯅꯤ ꯀꯀꯥ ꯑꯁꯦꯡꯕꯅꯤ ꯀꯌꯥꯝ ꯆꯥꯎꯊꯣꯛꯑꯒꯦ ꯅꯪꯕꯣ ꯑꯆꯨꯝꯕꯅꯤ ꯃꯥꯡꯈ꯭ꯔꯁꯨ ꯊꯤꯕ ꯋꯥꯔꯣꯏꯗꯣꯔꯦ ꯋꯥꯔꯣꯏꯗꯣ ꯆꯨꯝꯃꯤ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯇꯩꯃ ꯑꯈꯪ ꯑꯍꯩ ꯂꯩꯔꯗꯤ ꯑꯩ ꯍꯤꯗꯥꯛ ꯇꯩꯒꯦ ꯀꯃꯥꯏꯅ ꯇꯧꯔ ꯐꯒꯗꯒꯦꯅ ꯑꯩ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯁꯦ ꯁꯤꯠ ꯅꯥꯟꯖꯕ ꯅꯥꯇꯣꯟꯁꯦ ꯁꯤꯝꯕꯣꯜ ꯑꯃ ꯄꯤꯔꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯚꯣꯠ ꯍꯥꯞꯄ ꯆꯪꯕꯗ ꯄꯣꯂꯤꯡ ꯀꯩꯅꯣꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯀꯩꯅꯣ ꯈꯨꯠꯇ ꯀꯩꯅꯣ ꯇꯩꯕꯗꯣ ꯑꯃꯨꯕ ꯑꯃ ꯇꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩ ꯅꯥꯇꯣꯟꯁꯤꯗ ꯏꯇꯩꯃ ꯈꯪꯕ ꯑꯍꯩꯕ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯎ ꯃꯂꯝꯒ ꯂꯩꯔꯕꯗꯤ ꯀ꯭ꯔꯤꯝꯒ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯀꯣꯛꯀꯅꯤ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯃꯤ ꯅꯥꯇꯣꯟꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯥꯇꯣꯟꯁꯦ ꯄꯨꯔꯥ ꯈꯪꯉꯦꯕ ꯃꯥꯡꯈ꯭ꯔꯁꯨ मांगरसु थी वार रोय वो आदमी 5 फुट 1 इंची है मोटा है शरीर मोटा है नाक बड़ा है उसके नाक के ऊपर में एक दाग पड़ा हुआ है ना कका नती अगी वानी कका असेंबनी क्या चाथोगे नंबो मांगखसु थीबा वाररोइदोय ꯑꯩꯅ ꯇꯣꯏꯅ ꯇꯥꯛꯁꯦ ꯃꯥꯡꯈ꯭ꯔꯁꯨ ꯑꯩ ꯊꯤ ꯐꯪꯒꯅꯤ ꯑꯗ ꯍꯤꯗꯥꯛꯀ ꯂꯩꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯏꯇꯩꯃ ꯃꯂꯝꯒ ꯂꯩꯗꯤ ꯍꯥꯏꯔꯛꯑꯣ ꯀꯀꯥꯅ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯣ ꯊꯦꯡ ꯀꯜꯂꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯌꯥꯝ ꯁꯨꯗ꯭ꯔꯦ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯃꯤꯠ ꯍꯥꯏꯔꯔꯣꯏꯗ ꯑꯃꯨꯛ ꯁꯥꯎꯕꯤ ꯇꯣꯛꯀꯅꯤ ꯀꯀꯥꯒꯤ ꯅꯥꯇꯣꯟꯗꯨꯒꯤ ꯗꯥꯛꯇꯣ ꯀꯥꯡꯅ ꯇꯛꯎꯏ ꯀꯥꯡ ꯂꯩꯕ꯭ꯔꯥ ꯑꯩ ꯀꯥꯡ ꯀꯅꯥ ꯊꯤꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯆꯨꯝꯃꯤ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥꯅꯥꯁꯦ ꯁꯣꯏꯗꯅ ꯐꯅꯤ ꯅꯥꯇꯣꯟ ꯅꯥꯏ ꯄꯣꯛꯈꯥꯏꯕꯁꯨ ꯃꯥꯅ ꯍꯤꯗꯥꯛ ꯇꯥꯛꯄꯗꯤ ꯐꯔꯤꯃꯤ ꯑꯩ ꯏꯆꯟꯒꯤ ꯂꯃꯟ ꯑꯃ ꯇꯣꯜꯂꯦ ꯑꯗꯣ ꯀꯀꯥꯅ ꯄꯥꯅꯤ ꯄꯤ ꯄꯨꯁꯀꯥ ꯄꯤꯖꯔꯒ ꯂꯃꯟꯗꯨ ꯀꯣꯛꯀꯅꯤ ꯑꯁ ꯀꯥꯡꯁꯦ ꯀꯅꯥ ꯂꯦꯡꯗꯣꯏꯅꯣ ꯈꯪꯗꯦ ꯔꯦꯕꯤꯇꯥ ꯀꯔꯝ ꯀꯥꯟꯗ ꯇꯛꯀꯅꯤ ꯀꯥꯡꯗꯨꯗꯤ ꯑꯌꯨꯛ ꯇꯛꯀꯗꯧꯔꯤꯔꯥ ꯅꯨꯡꯊꯤꯟꯗ ꯇꯛꯀꯗꯧꯔꯤꯔꯥ ꯅꯨꯡꯗꯥꯡꯗ ꯇꯛꯀꯗꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯛꯀꯅꯤ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯇꯥꯛꯄ ꯍꯤꯗꯥꯛ ꯄꯨꯝꯅꯃꯛ ꯀꯥꯟꯅꯩꯌꯦ ꯀꯀꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯜꯕꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯆꯟꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯆꯤꯟꯇꯥ ꯂꯩꯕ ꯂꯣꯏꯅ ꯀꯥꯎꯋꯦ ꯑꯁꯤꯅꯅꯦ ꯑꯩꯅ ꯑꯦꯜꯕꯤ ꯍꯦꯛ ꯊꯥꯏꯁꯦ ꯔꯦꯕꯤꯇꯥ ꯈꯪꯉꯕꯅꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯕꯁꯦ ꯌꯨꯕꯤꯊꯥꯎꯗꯨꯒ ꯑꯆꯥꯕꯤ ꯀꯔꯄꯨꯔꯀꯁꯨ ꯇꯩꯁꯜꯂꯣꯏ ꯍꯧꯖꯤꯛ ꯌꯨꯕꯤꯊꯥꯎ ꯐꯪꯉꯤꯕꯅꯦ ꯌꯨꯕꯤꯊꯥꯎꯗꯨꯒ ꯑꯆꯥꯕꯤ ꯀꯔꯄꯨꯔꯀꯁꯨ ꯇꯩꯁꯜꯂꯨ ꯇꯩꯒꯦ ꯑꯩ ꯏꯆꯟꯅ ꯍꯥꯏꯕꯁꯦ ꯇꯩꯒꯦ ꯐꯔꯛꯀꯅꯤ ꯁꯣꯏꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯀꯥꯁꯨ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯏ ꯈꯤꯇꯪ ꯅꯥꯟꯖꯕꯁꯦ ꯃꯥꯅ ꯂꯣꯏ ꯊꯤꯍꯜꯂꯦ꯫ 。 . 。 . 。 . 。 . 。 . 。 . 。 . 。 . 。 . 。 。 . 。 。 . 。 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 . 。 。 . 。  .
ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯇꯥꯔꯤꯕꯣ ꯑꯣꯖꯥ ꯑꯩꯅ ꯉꯥꯡꯅꯔꯤꯁꯦ ꯑꯩꯒꯤ ꯅꯥꯇꯣꯟꯁꯤꯅ ꯂꯣꯏꯅ ꯃꯁꯛ ꯊꯤꯍꯜꯂꯦ ꯑꯣꯖꯥ ꯆꯥꯂꯨꯕ ꯆꯂ ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯌꯥ ꯂꯦꯕꯨ ꯂꯩꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯩꯔꯤ ꯑꯣꯖꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣꯖꯥ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯃꯣꯅꯣ ꯁꯨꯝ ꯄꯣꯊꯥꯕ ꯐꯝꯕ ꯃꯇꯝꯗ ꯇꯛꯂꯁꯨ ꯌꯥꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯅꯤ ꯏꯕꯣꯛꯅ ꯇꯥꯛꯄꯅꯤ ꯊꯥꯏꯅꯒꯤ ꯑꯍꯟꯅ ꯇꯥꯛꯄꯅꯤ ꯍꯣꯏ 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 ꯏꯆꯟꯅ ꯍꯥꯏꯕ ꯀꯀꯥ ꯂꯣꯏ ꯇꯧꯒꯦ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯇꯥꯛꯄꯁꯦ ꯀꯀꯥ ꯁꯣꯏꯗꯅ ꯇꯧꯒꯦꯀꯣ Hello. Enggak. Mobile फटफा जाते ने संग भूपति लगते ꯁꯨꯝ ꯄꯣꯊꯥꯕ ꯃꯇꯝꯗ ꯇꯛꯂꯁꯨ ꯏꯕꯣꯡꯅ ꯇꯧꯕ ꯀꯛꯑꯒ ꯑꯗꯨꯝ ꯁꯦꯝꯃ ꯀꯩꯗꯧꯔꯒꯦ ꯍꯩꯕ꯭ꯔꯣ ꯖꯥꯠ ꯖꯥꯠ ꯁꯦꯝꯕ ꯑꯗꯨꯝ ꯁꯣꯏꯔꯛꯑ ꯁꯦꯡꯒꯥꯟꯗ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯀꯔꯤ ꯍꯥꯏ ꯃꯤꯒꯤ ꯋꯥꯈꯜ ꯃꯤꯒꯤ ꯑꯄꯥꯝꯕ ꯃꯤꯒꯤ ꯊꯝꯃꯣꯏ ꯍꯥꯏꯁꯦ ꯃꯥꯟꯅꯗꯦ ꯀꯀꯥ ꯍꯌꯦꯡꯗꯒꯤ ꯇꯩꯕ ꯍꯧꯔꯒꯦ ꯀꯥꯡꯗꯨꯗꯤ ꯊꯥꯖꯗ꯭ꯔꯦꯅ ꯌꯦꯡꯒꯗꯕ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯂꯩꯉꯩꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯀꯥꯡꯗꯣ ꯀꯥꯏ ꯆꯪꯈ꯭ꯔꯕ ꯀꯔꯄꯨꯔ ꯌꯨꯕꯤ ꯊꯥꯎꯗꯨꯅ ꯑꯅꯤꯗꯣ ꯌꯥꯅꯔꯒ ꯇꯩꯒꯗꯕ ꯗ꯭ꯔꯠꯀꯤ ꯍꯤꯗꯥꯛꯅꯤ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯩꯌꯦ ꯐꯔꯝ ꯊꯥꯏꯅꯩ ꯑꯍꯟꯁꯤꯡꯗꯤ ꯂꯣꯏ ꯈꯪꯉꯦ ꯔꯦꯕꯤꯇꯥ ꯑꯗꯨ ꯊꯥꯏꯅꯩ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯝꯅꯍꯧꯗꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯑꯀꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯅꯁꯨ ꯍꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯂꯩꯕ ꯑꯍꯟꯁꯤꯡꯗꯤ ꯑꯗꯨꯝ ꯑꯍꯟ ꯅꯥꯏꯗꯨꯅꯤꯀꯣ ꯃꯤ ꯑꯍꯟ ꯆꯥꯝꯃꯗ ꯑꯍꯟ ꯑꯃꯅꯤ ꯈꯛꯇꯅꯤ ꯑꯈꯪꯕ ꯂꯩꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯨꯝ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯣ ꯃꯣꯗꯦꯟ ꯇꯧꯅ ꯑꯗꯨꯅ ꯀꯀꯥꯒꯤꯗꯤ ꯑꯃꯨꯛꯁꯦ ꯅꯥꯇꯣꯟ ꯗꯥꯛ ꯂꯩꯔꯃꯤꯅ ꯀꯀꯥ ꯃꯥꯡꯈ꯭ꯔꯁꯨ ꯊꯤꯕ ꯋꯥꯔꯔꯣꯏ ꯁꯨꯝ ꯐꯪꯉꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯅ ꯊꯤꯕ ꯐꯪꯗꯔꯝꯕ ꯐꯤ ꯀꯨꯞꯁꯟꯗꯅ ꯃꯥꯛꯁ ꯀꯨꯞꯁꯟꯒꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯋꯥꯎ ꯃꯥꯏ ꯒꯣꯠ ꯑꯩ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯕꯦꯟꯙꯧ ꯖꯩꯖꯩ ꯑꯩ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯕꯦꯟꯙꯧ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯑꯩ ꯕꯦꯟꯙꯧ ꯌꯥꯝ ꯋꯥꯔꯝꯅꯤ ꯑꯩ ꯕꯦꯟꯙꯧ ꯋꯥꯔꯝꯅꯤ ꯕꯦꯟꯙꯧ ꯁꯟꯗꯥꯏ ꯆꯥ ꯊꯛꯑꯕꯣ ꯕꯦꯟꯙꯧ ꯀꯞꯀꯅꯣ ꯕꯦꯟꯙꯧꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯅꯨꯡꯉꯥꯏꯇꯦ ꯃꯁꯨ ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯕꯦꯟꯙꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯁꯨꯗ ꯄꯥꯜꯂꯦ ꯕꯦꯟꯙꯧꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯈꯪꯉꯤ ꯕꯦꯟꯙꯧ ꯋꯥꯔꯦ ꯍꯥꯏꯕ ꯕꯦꯟꯙꯧ ꯀꯞꯀꯅꯣ ꯅꯁꯨꯅ ꯅꯍꯥꯟꯅ ꯍꯥꯏꯈꯤꯗꯨꯗꯤ ꯕꯦꯟꯙꯧꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯅꯁꯨꯁꯨ ꯃꯃꯥꯡꯗ ꯌꯥꯝ ꯐꯝꯃꯤꯅꯤ ꯆꯥ ꯄꯦꯜꯂꯦ ꯀꯩꯒꯤꯅꯣ ꯕꯦꯟꯙꯧ ꯆꯥ ꯊꯛꯎ ꯀꯩꯅꯣ ꯁꯟꯗꯥꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩ ꯅꯍꯥꯟ ꯕꯦꯟꯙꯧꯗ ꯍꯥꯏꯔꯤꯗꯨꯗꯤ ꯕꯦꯟꯙꯧ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯍꯥꯏꯅ ꯕꯦꯟꯙꯧ ꯅꯪꯒꯤ ꯁꯛꯇꯣ ꯑꯩꯗꯤ ꯎꯗꯕ
ꯉꯥꯎꯔꯦ ꯍꯥꯏꯔꯦ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯔꯦꯕꯤꯇꯥ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯈꯔ ꯆꯤꯜꯂꯤ ꯍꯟꯗꯛꯁꯦ ꯑꯗꯨꯅꯅꯤ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧ ꯋꯥꯔꯦ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯔꯦꯕꯤꯇꯥ ꯅꯪꯅ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯈꯔ ꯋꯥꯏ ꯍꯟꯗꯛ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯋꯥꯔꯦ ꯍꯥꯏꯅꯨ ꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯍꯧꯖꯤꯛ ꯆꯥꯛ ꯏꯁꯤꯡꯗꯤ ꯊꯣꯡꯉꯕ ꯕꯦꯟꯙꯧ ꯃꯁꯨ ꯔꯦꯕꯤꯇꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧꯒꯤ ꯄꯄꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯕꯦꯟꯙꯧꯒꯤ ꯏꯀꯨꯕꯣꯛꯁꯨ ꯆꯍꯤ 97 100 ꯁꯨꯔꯦ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯅ ꯕꯦꯟꯙꯧ ꯌꯥꯝꯅ ꯋꯥꯏꯑꯦ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯕꯦꯟꯙꯧ ꯊꯣꯡꯗ꯭ꯔꯤ ꯍꯥꯏ ꯕꯦꯟꯙꯧ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯊꯣꯡꯉꯣ ꯔꯦꯕꯤꯇꯥ ꯇꯥꯔꯕ ꯀꯀꯥꯅ ꯍꯥꯏꯔꯦꯅ ꯕꯦꯟꯙꯧꯒꯤꯅꯦ ꯄꯄꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯕꯦꯟꯙꯧꯒꯤ ꯃꯀꯨꯕꯣꯛꯁꯨ ꯃꯁꯥ ꯉꯝꯗꯦ ꯑꯍꯜ ꯑꯣꯏꯔꯦ ꯆꯍꯤ 97 ꯍꯦꯜꯂꯦ ꯑꯗꯨꯅ ꯕꯦꯟꯙꯧ ꯌꯥꯝ ꯋꯥꯏ ꯑꯉꯥꯡꯁꯤꯡꯗꯨꯒ ꯀꯣ ꯑꯗꯨꯅꯅꯤ ꯕꯦꯟꯙꯧꯅ ꯋꯥꯔꯦ ꯍꯥꯏꯗꯣ ꯕꯦꯟꯙꯧ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯕꯦꯟꯙꯧ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯐꯪꯅꯔꯤꯕ ꯃꯇꯅꯤ ꯑꯋꯥ ꯑꯅꯥꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯣꯏꯅ ꯃꯤꯒꯤ ꯂꯥꯏꯕꯛꯇ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯗ ꯈꯦꯠꯇꯣꯛꯄ ꯌꯥꯗꯦ ꯕꯦꯟꯙꯧ ꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨ ꯕꯦꯟꯙꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯄꯅꯤ ꯍꯛꯆꯥꯡ ꯏꯌꯥꯡ ꯀꯪꯕꯅꯤ ꯀꯣ ꯆꯥꯛ ꯆꯥꯕ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨꯀꯣ ꯕꯦꯟꯙꯧ ꯃꯁꯨꯅ ꯍꯥꯏꯔꯤꯁꯤꯅꯤ ꯔꯦꯕꯤꯇꯥ ꯇꯥꯔꯕ ꯀꯀꯥꯅ ꯍꯥꯏꯁꯦ ꯕꯦꯟꯙꯧꯒꯤ ꯋꯥꯔꯤ ꯅꯣꯏ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯔꯣ ꯀꯣ ꯑꯩ ꯕꯦꯟꯙꯧ ꯃꯇꯝ ꯂꯩꯕꯗ ꯅꯥꯌꯦꯛ ꯌꯥꯎꯗꯅ ꯏꯁꯣꯔꯅ ꯕꯦꯟꯙꯧꯕꯨ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯕꯦꯟꯙꯧ ꯅꯥ ꯌꯦꯛꯇꯕ ꯑꯣꯏꯁꯅꯨ ꯕꯦꯟꯙꯧ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯥꯏꯕꯨ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯕꯦꯟꯙꯧꯒꯤ ꯑꯋꯥꯕꯗꯨꯗꯤ ꯐꯈ꯭ꯔꯕꯣꯅꯤ ꯕꯦꯟꯙꯧ ꯑꯩꯗꯤ ꯄꯄꯥ ꯂꯩꯇꯕꯒꯤ ꯋꯥꯕꯁꯦ ꯀꯅꯥꯝꯇ ꯈꯪꯄꯣꯠꯇꯦ ꯏꯊꯟꯇꯅꯤ ꯃꯩꯆꯥꯛ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯅꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯇꯥꯏꯕꯪ ꯃꯤꯄꯨꯝ ꯀꯗꯥꯏ ꯂꯩꯒꯅꯤ ꯂꯣꯏꯅ ꯁꯤꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯅꯣꯡꯃ ꯁꯤꯒꯗꯧꯅꯤ ꯀꯀꯥꯁꯨ ꯅꯣꯡꯃ ꯁꯤꯒꯗꯧꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯔꯤꯇꯅꯤ ꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯍꯧꯅꯗꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥꯁꯨ ꯑꯩ ꯕꯦꯟꯙꯧꯁꯨ ꯅꯥꯕ ꯌꯥꯗꯦ ꯀꯣ ꯑꯩ ꯕꯦꯟꯙꯧ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯥꯏꯕꯨ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯔꯨ ꯀꯔꯤꯅꯣ ꯉꯥꯛꯇ ꯆꯣꯠ ꯆꯣꯠ ꯇꯧꯕ ꯅꯥꯎ ꯀꯩꯅꯣ ꯄꯨꯔꯛꯑꯣ ꯍꯥꯏꯁꯦ ꯉꯁꯥꯏ ꯀꯥꯏ ꯂꯩꯒꯦ ꯕꯦꯟꯙꯧꯒꯤ ꯄꯄꯥꯗꯣ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯅꯥꯔꯤꯁꯦ ꯑꯩꯒꯤ ꯏꯇꯩꯍꯟꯁꯨ ꯏꯀꯨꯕꯣꯛꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯄꯄꯥꯒ ꯑꯃꯅꯤ ꯔꯦꯕꯤꯇꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯌꯥꯝꯅ ꯋꯥꯏ ꯕꯦꯟꯙꯧꯒꯤ ꯗꯁꯥꯁꯦ ꯔꯦꯕꯤꯇꯥꯗꯤ ꯀꯩꯅꯣ ꯄꯄꯥ ꯆꯠꯈ꯭ꯔꯦ ꯀꯨꯏꯔꯦ ꯑꯍꯟ ꯑꯣꯏꯅ ꯆꯠꯄꯅꯤ ꯃꯃꯥ ꯂꯩꯔꯤ ꯏꯕꯨꯡ ꯂꯩꯔꯤ ꯀꯩ ꯋꯥꯔꯤ ꯕꯦꯟꯙꯧꯗꯤ ꯍꯧꯖꯤꯛ ꯀꯌꯥ ꯋꯥꯔꯤ ꯑꯋꯥꯕꯁꯤ ꯅꯪ ꯈꯜꯂꯨꯅꯦ ꯕꯦꯟꯙꯧꯅ ꯍꯥꯏꯗꯣ
ꯑꯗꯨ ꯕꯦꯟꯙꯧ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯈꯟꯒꯅꯨ ꯕꯦꯟꯙꯧ ꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯣ ꯃꯤ ꯃꯤꯒꯤ ꯂꯥꯏꯕꯛꯅ ꯇꯝꯕꯅꯤ ꯕꯦꯟꯙꯧ ꯃꯤ ꯃꯤꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕꯅꯤ ꯃꯗꯨ ꯈꯦꯠꯇꯣꯛꯄ ꯉꯝꯄꯣꯟꯇꯦ ꯕꯦꯟꯙꯧ ꯀꯣ ꯅꯥꯕ ꯌꯦꯛꯄ ꯍꯥꯏꯁꯤꯗꯤ ꯀꯅꯥꯁꯨ ꯅꯥꯅꯤꯡꯄꯣꯟꯇꯦ ꯀꯅꯥꯁꯨ ꯌꯦꯡꯅꯤꯡꯄꯣꯟꯇꯦ ꯀꯅꯥꯁꯨ ꯐꯝꯗ ꯇꯨꯝꯅꯤꯡꯄꯣꯟꯇꯦ ꯀꯅꯥꯁꯨ ꯐꯝꯗ ꯇꯥꯅꯤꯡꯄꯣꯟꯇꯦ ꯕꯦꯟꯙꯧ ꯕꯦꯟꯙꯧꯁꯨ ꯑꯩꯁꯨ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯕꯦꯟꯙꯧ ꯀꯣ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯏꯁꯣꯔꯗ ꯊꯧꯅꯤꯒꯗꯕꯅꯤ ꯕꯦꯟꯙꯧ ꯅꯥꯗꯕ ꯌꯦꯛꯇꯕ ꯀꯣ ꯀꯨꯏꯅ ꯅꯥꯍꯟꯗꯕ ꯐꯝꯗ ꯑꯣꯜꯍꯟꯕꯤꯅꯨ ꯈꯔꯇꯪ ꯅꯥꯔꯝꯃꯁꯨ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎ ꯆꯠꯄ ꯁꯨꯃꯥꯏꯅ ꯅꯤꯒꯗꯕ ꯏꯄꯥ ꯅꯥꯔꯦ ꯍꯥꯏꯅ ꯌꯨꯝꯗ ꯆꯠꯄ ꯐꯪꯗꯦ ꯏꯀꯨꯕꯣꯛꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅꯤ ꯕꯦꯟꯙꯧ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯅ ꯏꯄꯥ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯏꯄꯥꯝꯗꯒꯤ ꯊꯣꯡ ꯀꯥꯟꯊꯣꯛꯄꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯃꯌꯥ ꯀꯣ ꯑꯩꯒꯤ ꯏꯀꯨꯕꯣꯛꯇꯣ ꯏꯄꯥꯅꯤ ꯏꯅꯦꯕꯣꯛꯇꯣ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯏꯄ꯭ꯋꯥꯅꯤ ꯏꯇꯩꯗꯣ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯑꯗꯨꯒꯇ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯕ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯏꯄꯥꯗꯒꯤ ꯏꯀꯨꯕꯣꯛꯅ ꯍꯦꯜꯂꯤ ꯏꯃꯥꯗꯒꯤ ꯏꯅꯦꯝꯅ ꯍꯦꯜꯂꯤ ꯀꯣ ꯑꯗꯨꯅ ꯅꯤꯉꯣꯜ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯂꯨꯍꯣꯡꯗꯅ ꯀꯣ ꯄꯤꯅꯗꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯃꯄꯥꯝꯗꯒꯤ ꯊꯣꯡ ꯀꯥꯟꯊꯣꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯁꯦ ꯋꯥꯠꯂꯕꯅꯤꯀꯣ ꯃꯀꯨ ꯃꯅꯦꯝ ꯃꯌꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯜꯂꯕꯅꯤ ꯅꯪ ꯁꯨꯝ ꯈꯜꯂꯨꯅꯦ ꯅꯪ ꯕꯕꯥ ꯅꯥꯏꯅ ꯆꯠꯂꯣꯕ ꯅꯪ ꯅꯨꯃꯤꯠ ꯅꯤꯁꯨ ꯂꯩꯅꯤꯡꯉꯣꯏꯕꯀꯣ ꯕꯕꯥ ꯑꯩ ꯍꯜꯂꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯔꯝꯒ ꯅꯪ ꯌꯨꯝꯗ ꯂꯥꯛꯀꯅꯦꯕ ꯀꯣ ꯑꯗꯨꯅ ꯏꯄꯥꯝꯒ ꯏꯋꯥ ꯃꯌꯨꯝꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯌꯨꯝꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ko aduna aigi babana itu mana ikuboꯛꯇꯨꯁꯨ ꯏꯄꯥꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕ 이nemꯗꯁꯨ 이마니 ꯈꯟꯅ ꯂꯨꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ 이nemꯗꯣ ꯐꯠꯇ꯭ꯔꯕ ꯏꯀꯨꯕꯣꯛꯇꯨꯁꯨꯅꯦ ꯃꯧ ꯑꯣꯏꯕꯗꯨꯅ ꯌꯥꯅꯕ ꯆꯠꯂꯕꯗꯤ ꯅꯣꯡꯃꯗꯤ ꯆꯨꯝꯃꯛꯀꯗꯧꯅꯤꯀꯣ ꯑꯗꯨꯅ ꯚꯥꯞ ꯇꯥꯕ ꯃꯤꯗꯤ ꯁꯣꯏꯅ ꯇꯥꯔꯛꯀꯅꯤ ꯚꯥꯞ ꯇꯥꯔꯣꯏꯗ꯭ꯔꯕ ꯃꯤꯑꯣꯏꯗꯨꯗꯤ ꯃꯗꯨꯒ ꯑꯣꯟꯖꯟꯅ ꯀꯥꯟꯅꯗꯦ ꯀꯣ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯚꯥꯞ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯑꯗꯨꯅ ꯕꯦꯟꯙꯧꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯂꯩꯁꯥ ꯃꯇꯝꯗ ꯍꯥꯏꯔꯤꯁꯤꯅꯤ ꯑꯦꯜꯕꯤꯗ ꯈꯪꯗꯦ ꯌꯥꯔ ꯈꯪꯗꯦ ꯑꯩꯗꯤ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤ ꯕꯦꯟꯙꯧꯒꯨꯝꯕ ꯃꯤꯗꯤ ꯑꯇꯥꯡꯕꯅꯤ ꯀꯣ ꯕꯦꯟꯙꯧ ꯉꯔꯥꯡ ꯕꯕꯥ ꯂꯩꯇꯕꯒꯤ ꯀꯀꯥꯅ ꯑꯦꯜꯕꯤꯗ ꯍꯥꯏꯔꯛꯂꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯟꯈꯤ ꯕꯦꯟꯙꯧ ꯋꯥꯈꯜꯁꯦ ꯀꯞꯅꯤꯡꯕ ꯄꯣꯛꯑꯦ ꯔꯦꯕꯤꯇꯥ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯅꯨ ꯀꯣ ꯍꯧꯈꯤꯕ ꯃꯇꯝ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯅꯥꯗꯕ ꯆꯦꯛꯇꯕ ꯏꯁꯣꯔꯗ ꯈꯨꯔꯨꯝꯒꯗꯕꯅꯤꯀꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤꯒ ꯊꯥꯖꯔꯒ ꯏꯁꯨꯒ ꯐꯪꯂꯒ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯧ ꯊꯤꯔꯒ ꯁꯤꯔꯅꯤ ꯑꯗꯨꯒꯇ ꯄꯦꯟꯕ ꯑꯣꯏꯔꯒꯦ ꯑꯩ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦ ꯀꯩꯅꯣ ꯕꯦꯟꯙꯧ ꯑꯩ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯤ ꯕꯦꯟꯙꯧ ꯑꯝꯇ ꯇꯥꯕꯤꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯕꯦꯟꯙꯧ ꯏꯆꯥ ꯅꯤꯉꯣꯜ ꯊꯥꯖꯔꯒ ꯏꯆꯥ ꯅꯨꯄꯥ ꯃꯧꯊ꯭ꯔꯒ ꯏꯁꯨ ꯏꯆꯥ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯅ ꯍꯥꯏꯒꯗꯕꯅꯤ ꯀꯩꯅꯣ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦ ꯕꯦꯟꯙꯧ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦ ꯕꯦꯟꯙꯧ ꯊꯃꯣꯏ ꯄꯤꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯗꯤ ꯕꯦꯟꯙꯧ ꯀꯩꯗꯧꯉꯩꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯋꯥꯈꯜ ꯄꯤꯛꯊꯔꯛꯀꯅꯤ ꯊꯃꯣꯏ ꯄꯤꯛꯊꯔꯛꯀꯅꯤ ꯕꯦꯟꯙꯧ ꯀꯣ ꯑꯩ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯏꯄꯨ ꯏꯅꯦꯝ ꯁꯦꯕꯥ ꯇꯧꯈꯤꯅꯤ ꯏꯆꯥ ꯑꯅꯤ ꯃꯤ ꯑꯣꯏꯅ ꯁꯦꯝꯈꯤꯅꯤ ꯍꯌꯦꯡ ꯏꯆꯥꯁꯤꯡ ꯃꯐꯝ ꯆꯥ ꯆꯥꯅ ꯊꯥꯖꯕꯤꯔꯒ ꯏꯃꯧ ꯏꯆꯥ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔꯅꯤ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯕꯦꯟꯙꯧꯒ ꯕꯣꯔ ꯄꯤꯔꯤꯃꯤ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯕꯦꯟꯙꯧꯗ ꯀꯔꯤꯒꯤ ꯕꯦꯟꯙꯧꯅ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯏꯅ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯀꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯐꯕꯅꯤ ꯏꯆꯥ ꯅꯨꯡꯁꯤꯠꯇ ꯃꯤ ꯑꯣꯏꯒꯁꯅꯨ ꯑꯗꯨꯅꯤ ꯕꯦꯟꯙꯧ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯁꯨꯅ ꯍꯥꯏꯁꯦ ꯏꯆꯥꯁꯤꯡꯗꯨꯅ ꯃꯤ ꯑꯣꯏꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯈ꯭ꯔꯒ ꯏꯃꯧ ꯏꯁꯨ ꯐꯪꯉꯒ ꯅꯨꯡꯉꯥꯏꯅ ꯕꯦꯟꯙꯧꯅ ꯃꯇꯝ ꯑꯃꯗ ꯋꯥꯈꯤꯕꯗꯣ ꯏꯃꯧ ꯏꯁꯨ ꯏꯆꯥꯗꯨꯅ ꯑꯃꯨꯛ ꯕꯦꯟꯙꯧꯗ ꯕꯨꯕꯣꯛ ꯅꯦꯝꯕꯣꯛ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯂꯨꯅ ꯇꯧꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯂꯨꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯏꯆꯥꯁꯤꯡꯁꯤꯁꯨ ꯂꯨꯅ ꯇꯧꯒꯗꯧꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯈꯟꯒꯗꯕꯅꯤ ꯋꯥꯈꯜ ꯕꯦꯟꯙꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯕꯦꯟꯙꯧ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ
toli bendho toli keno nupi haiba sidi jagatta mamu tol malai ponti keno rebita khangde da rebita kakadi bendho jam uningi khangde hauji kanse karamba matamda kari wani khangde chumi bendho adubudi hauji kanse mong anaba mong laichat lakpanina adubu bendho aikhoina chumna chatpa dharma kaitaba achumba chapa achumba ngangba ko isorbu thajaba isorbu ningjarabadi bendho karigi tambana moiduno taingbanda isolei haibase bendho kaubinu ko bendhoge thamoi manungdo adugasu isolei rimi bendho hariba isordobu thajaraba bendho soidana isorna thaujanggani okay dai gino live se ningthem napam ase kasargini ningthemna kari lamgino kadadagi lakpibano thagachari ahamba aigi LB da changbirambagi tamakta karigumba channel paibiramba targadi akhoi support tawminase da ahamba changpa oina like macha ma tawbiyo ko aidi kasargini kadai kino ngasi nangi LB jaurise hayeng kari wonu haiba ngamdi bendho du mana khangano haibani bendho nangbo as masuna ngasade haisi bendho tabi de ko bendho karim tawroye bendho matam wale icha supi ye bendho wakhan nungai tho bendho gi cha do ni oide haibro oigani mai pakani imphal thagachari thembo imphal lagi mangal natagi channel da changbira bagi tamakta haningai leitana thagachari ado ningthem ka imphal kadai gino hauji kaidau biri bage ko chai ga surbage haji kai jo tawbiri bage channel paibibra bendho aidi hiningdreda hauramigo masiso rebita nangna harido tabada ai pele wow ai bendho pele ana nungai dunina masusu ngasade harisidi ichani na mi oraga icha singa pham chaba thajabiraga hayeng icha isu phangaga bendho inebo kauraga dugom bendho nom nungai na pungsi lenga domni haidudi bendho bendho icha do chai kya surage ningthem leibiribra channel paibibra china kanano मौना रुपए हाय हाय किस कहाँ से बोल रहे हो अब मेरे चैनल में आने के लिए स्वागत लाइक कर दीजिए अब कहाँ से बोल रहे हो बेंधो इसादो चाहे क्या सुरगे निंगथेम लेरिब्रा थोखरब्रा लेरबदी कमेंट थंबिरमो चैनल पाइबिब्रा चैनल पाइरबदी सपोर्ट तौबियो को सपोर्ट तौमिनसे इम्फाल दगी आगी चैनल चांगबिरकपा जामना हाइनांगाय थागतसरी इम्फाल कदाइगिनो अइना हौजिक पुपोका इबुबुगी सेवा तौरिसे अइंगोंदा इमौ नुपिना तौबिगद्रा कईदौबई तौरोइदना बेंधौना हौजि इपुबोक्ता सेवा तौरिबा कदाइदा सोगिदगे कदाइदा कइनो तौकिदगे आइना होनरि पुरमदो आइगी इचानिपिना उरिबा इचानिपाना उरिबदो सोइदना हयें मोना मु सोइदना तौरकनी बेंधौ करिम खलुनु बेंधौ हयें हौजि इचानिपिना उहौरिदना इचानिपाना उरिदना बेंधौ तौरि पुरमदो हयें इचानिपादुना मु इमौदुगा हाइगदोमनि इचानिपिदुना मु हाइगदोमनि इचानिपिदुना चिलक्तना बेंधौगि सेवा तौगदोमनि काका अवोइबनी नचन हिंबा पामद्रे फागी नते अदुमाइना हानिको काका ओइ मैम लेसिदी करिगनो ताइंग बांदा मिउ बेसे इचा इसु लेरिसिंगे कइदोबैनो हिंदबि दमक्तरो
ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯏꯆꯥ ꯏꯁꯨ ꯀꯅꯥꯅ ꯀꯣꯜꯍꯧꯅꯤ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤꯔꯣ ꯅꯨꯄꯥ ꯑꯍꯟꯅ 10 ꯑꯗꯨꯒ ꯅꯨꯄꯤꯅ 19 ꯑꯗꯨꯒ ꯑꯇꯣꯝꯕꯅ 7 ꯑꯣ ꯕꯤꯟꯗꯧꯒꯤ ꯑꯉꯥꯡ 3 ꯑꯣꯏꯕꯣꯔꯦ ꯑꯩꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯕꯤꯟꯗꯧꯅ ꯅꯨꯄꯥ ꯆꯥꯎꯕꯀꯣ ꯑꯇꯣꯝꯕꯅ ꯆꯍꯤ 8 ꯅꯤꯄꯥꯅꯤ ꯑꯩꯒꯤ ꯏꯆꯥꯏꯃ ꯆꯍꯤ 8 ꯁꯨꯔꯦ ꯑꯇꯣꯝꯕꯤꯅ ꯆꯍꯤ 3 ꯆꯪꯉꯦ 5 ꯃꯈꯥꯏ ꯅꯤꯡꯊꯦꯝ ꯂꯥꯛꯑꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯨ ꯕꯦꯟꯙꯧꯒ ꯂꯥꯏꯕꯛ ꯐꯠꯇꯦ ꯕꯦꯟꯗꯧꯒ ꯂꯥꯏꯕꯛ ꯐꯠꯇꯦ ꯀꯩꯅꯣ ꯕꯦꯟꯙꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯕꯦꯟꯙꯧ ꯅꯪꯕꯣ ꯑꯁ ꯕꯦꯟꯙꯧ ꯋꯥꯈꯜ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯋꯥꯎ ꯑꯩꯒꯤ ꯏꯅꯥꯎ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯍꯥꯏ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯣ ꯅꯪ ꯍꯜꯂꯕꯣ ꯗꯤꯜꯂꯤꯗ ꯀ꯭ꯔꯁꯟ ꯅꯪ ꯗꯤꯜꯂꯤꯗ ꯍꯜꯂꯕꯣ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕꯣ ꯍꯥꯏꯔꯛꯎ ꯇꯥꯒꯦ ꯄꯨꯄꯨꯒꯤ ꯃꯉꯝꯒ ꯂꯣꯏꯔꯕꯣ ꯁꯣꯔꯥꯠꯀ ꯂꯣꯏꯔꯕꯣ ꯍꯜꯂꯦ ꯕ꯭ꯔꯗꯔ ꯋꯥꯎ ꯃꯔꯝ ꯃꯣꯛꯄ ꯏꯅꯥꯎꯅꯤ ꯃꯃꯥꯗꯤ ꯏꯝꯐꯥꯜꯗ ꯂꯩꯍꯧꯔꯕꯣ ꯀ꯭ꯔꯤꯁꯟ ꯃꯃꯥ ꯏꯝꯐꯥꯜꯗ ꯂꯩꯍꯧꯔꯕꯣ ꯃꯁꯨꯗ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯕꯦꯟꯙꯧꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦꯀꯣ ꯍꯣꯏ ꯕꯦꯟꯙꯧ ꯁꯣꯏꯗꯅ ꯕꯦꯟꯙꯧꯒ ꯃꯁꯨꯒ ꯁꯥꯟꯅꯁꯤ ꯕꯦꯟꯙꯧ ꯁꯪꯕ ꯃꯇꯝꯗꯀꯣ ꯕꯦꯟꯙꯧ ꯌꯥꯝꯅ ꯋꯥꯅ ꯈꯟꯒꯅꯨ ꯕꯦꯟꯙꯧ ꯅꯨꯡꯉꯥꯏꯊꯣꯛꯎ ꯕꯦꯟꯙꯧꯅ ꯍꯥꯏꯗꯣ ꯃꯁꯨꯒꯤ ꯋꯥꯔꯤ ꯇꯥꯗꯦꯅ ꯕꯦꯟꯙꯧ ꯁꯨꯝ ꯀꯞꯈ꯭ꯔꯅꯤ ꯕꯦꯟꯙꯧ ꯄꯨꯡ 4 ꯑꯗꯨꯃꯥꯏꯅ ꯌꯧꯔꯦ ꯄꯨꯡ 4 ꯑꯗꯨꯃꯥꯏꯅ ꯌꯧꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯔꯝ ꯃꯣꯛ ꯂꯩꯌꯨꯀꯣ ꯀꯤꯁꯟ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨ ꯆꯠꯄ ꯈꯣꯠꯄꯗ ꯍꯩꯅ ꯆꯠꯂꯨ ꯏꯃꯥ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯕ꯭ꯔꯗꯔ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯏꯆꯟꯒ ꯂꯩꯖꯍꯧꯔꯅꯤ ꯀ꯭ꯔꯤꯁꯟ ꯌꯥꯝꯅ ꯍꯥꯏꯖꯦ ꯇꯥꯔꯕꯣ ꯗꯤꯜꯂꯤ ꯌꯧꯔꯕꯅꯤꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯆꯠꯄ ꯈꯣꯠꯄ ꯌꯥꯝ ꯆꯦꯛꯁꯜꯂꯨ ꯗꯤꯜꯂꯤꯅꯦꯅ ꯌꯥꯝ ꯂꯥꯏꯊꯣꯛꯀꯅꯨ ꯀꯣ ꯌꯥꯝ ꯚꯥꯞ ꯇꯥꯅ ꯂꯩꯒꯗꯕꯅꯤꯀꯣ ꯀꯣꯏꯕ ꯆꯠꯄ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯃꯤꯁꯤꯡ ꯅꯥꯁꯤꯟꯒꯗꯕꯅꯤ ꯆꯠꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯀꯣꯏꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯁꯪꯕ ꯃꯇꯝꯗ ꯀꯣꯏꯒꯗꯕꯅꯤ ꯐꯔꯦ ꯕꯦꯟꯙꯧ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯣꯀꯦ ꯕꯦꯟꯙꯧ ꯄꯣꯊꯥꯔꯣ ꯕꯦꯟꯙꯧ ꯑꯗꯣ ꯕꯦꯟꯙꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯣꯡꯃ ꯕꯦꯟꯙꯧꯒ ꯃꯁꯨ ꯁꯥꯟꯅꯁꯤ ꯕꯦꯟꯙꯧꯁꯨ ꯃꯁꯨꯒꯤ ꯋꯥꯔꯤ ꯇꯥꯔꯗꯤ ꯕꯦꯟꯙꯧꯁꯨ ꯑꯣꯇꯣꯃꯦꯇꯤꯛ ꯀꯞꯄꯛꯀꯅꯤ ꯑꯗꯣ ꯕꯦꯟꯙꯧꯒ ꯃꯁꯨꯒ ꯋꯥꯔꯤ ꯀꯣꯟ ꯁꯥꯟꯅꯁꯤ ꯕꯦꯟꯙꯧ ꯋꯥꯔꯝꯅꯤ ꯕꯦꯟꯙꯧ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯑꯣꯀꯦ ꯅꯁꯨꯅꯅꯦ ꯃꯁꯨꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯕꯦꯟꯙꯧ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯊꯣꯛꯈ꯭ꯔꯦ ꯕꯦꯟꯙꯧ ꯑꯅꯥꯕ ꯂꯩꯕꯅꯤꯅꯀꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯅꯤ ꯑꯉꯥꯡꯁꯨ ꯃꯆꯥ ꯂꯩꯕꯅꯤꯅ ꯀꯣ ꯕꯦꯟꯙꯧꯒꯤ ꯇꯥꯇꯣꯗꯨꯁꯨ ꯋꯥꯔꯝꯅꯤ ꯌꯥꯝꯅ ꯆꯥꯛ ꯆꯥꯔꯕ ꯕ꯭ꯔꯗꯔ ꯆꯥꯗ꯭ꯔꯤꯌꯦ ꯀꯤꯁꯟ ꯕ꯭ꯔꯗꯔ ꯊꯦꯡ ꯆꯥꯏ ꯄꯨꯡ 10 ꯑꯗꯨꯋꯥꯏ ꯆꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯕꯦꯟꯙꯧ ꯉꯥꯏꯍꯥꯛ ꯂꯩꯈꯣꯅ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧꯗꯣ ꯑꯅꯥꯕ ꯂꯩꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯝꯒꯅꯤ ꯀꯣ ꯕꯦꯟꯙꯧ ꯌꯥꯝ ꯋꯥꯔꯝꯃꯤ ꯔꯦꯕꯤꯇꯥ ꯆꯥꯔꯦ ꯕ꯭ꯔꯗꯔ ꯑꯗꯣ ꯑꯣꯀꯦ ꯀꯤꯁꯟ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯧꯀꯣ ꯂꯥꯏꯔꯤꯛ ꯃꯇꯝ ꯆꯥꯅ ꯇꯧꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯎ ꯃꯔꯝ ꯃꯣꯛꯎ ꯉꯥꯎꯁꯟꯅꯅꯨ ꯃꯄꯥꯟꯗ ꯂꯩꯔꯒꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯗꯔ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯄꯨꯗꯤ ꯑꯩꯈꯣꯏ ꯉꯥꯀꯨꯞ ꯊꯣꯡꯉꯦ ꯀꯤꯁꯟ ꯉꯥꯀꯨꯞ ꯊꯣꯡꯉꯤ ꯅꯪ ꯐꯣꯟ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯁꯪꯕꯗ ꯍꯣꯏ ꯕꯦꯟꯙꯧ ꯑꯩ ꯇꯧꯔꯣꯏ ꯕꯦꯟꯙꯧ ꯑꯩ ꯇꯧꯗꯦꯗ ꯀꯩꯗꯧꯕꯩ ꯕꯦꯟꯙꯧ ꯇꯧꯔꯛꯀꯗ꯭ꯔꯥ ꯕꯦꯟꯙꯧꯅ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯇꯧꯔꯣꯏ ꯕꯦꯟꯙꯧ ꯑꯩ ꯇꯧꯔꯣꯏ ꯕꯦꯟꯙꯧ ꯑꯩ ꯇꯧꯔꯛꯑꯣꯏꯗ ꯕꯦꯟꯙꯧ ꯀꯩꯝ ꯈꯜꯂꯨꯅꯨ ꯕꯦꯟꯙꯧ
ꯀꯣ ꯑꯩꯁꯨ ꯇꯧꯔꯣꯏ ꯅꯍꯥꯟ ꯇꯧꯕ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯇꯧꯕꯅꯦ ꯕꯦꯟꯗꯧ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯀꯩꯝ ꯇꯧꯔꯣꯏ ꯔꯦꯕꯤꯇꯥ ꯁꯥꯎꯅꯨ ꯕꯦꯟꯗꯧꯁꯦ ꯐꯤꯕꯝ ꯇꯥꯗꯦꯀꯣ 오케이 벤ꯙꯧ 레베타 벤ꯙꯧ ꯊꯣꯛꯈ꯭ꯔꯁꯅꯨꯀꯣ 이스 ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯕ ꯌꯦꯟꯁꯥꯡꯅꯤꯍꯦ ꯍꯣꯏ ꯌꯥꯝꯅ ꯍꯥꯎꯕ ꯌꯦꯟꯁꯥꯡꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅ ꯍꯌꯦꯡ ꯗꯤꯜꯂꯤꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯕꯥꯔꯗꯔꯅ ꯀꯨꯝꯃꯤꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯒ ꯏꯅꯥꯎꯗ ꯄꯤꯖꯒꯗꯧꯅꯤ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯃꯔꯝ ꯃꯣꯛꯎ ꯕꯥꯔꯗꯔꯅ ꯍꯥꯏꯒꯗ꯭ꯔꯗꯤ ꯃꯔꯝ ꯃꯣꯛꯎ ꯆꯥꯛ ꯊꯛꯄ ꯌꯥꯝ ꯆꯦꯛꯁꯜꯂꯨ ꯀꯣ ꯅꯤꯁꯥ ꯁꯤꯖꯟꯅ ꯋꯥꯈꯜ ꯈꯟꯒꯅꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯆꯥꯕ ꯊꯛ ꯋꯥꯈꯜ ꯈꯟꯒꯅꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯔꯨꯝꯗ ꯂꯥꯛꯑꯒ ꯆꯥꯒꯗꯕꯅꯤ ꯊꯛꯀꯗꯕꯅꯤ ꯃꯇꯝ ꯆꯥꯅ ꯀꯣꯂꯦꯖ ꯀꯥꯎ ꯃꯇꯝ ꯆꯥꯅ ꯔꯨꯝꯗ ꯍꯟꯖꯤꯜꯂꯛꯎ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯨ ꯇꯥꯕ꯭ꯔꯥ ꯀꯤꯁꯟ ꯃꯔꯝ ꯃꯣꯛꯑꯒ ꯂꯥꯏꯔꯤꯛ ꯇꯝꯃꯨꯀꯣ ꯍꯌꯦꯡ ꯏꯅꯥꯎꯅ ꯃꯇꯤꯛ ꯆꯥꯕ IAS ꯑꯃ IPS ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯕꯥꯔꯗꯔꯅ ꯋꯦꯜꯀꯝ ꯇꯨ ꯕꯥꯔꯗꯔꯅ ꯃꯄꯨꯗ ꯊꯨꯡꯒꯗꯧꯅꯤ ꯏꯅꯥꯎꯒꯤꯗꯃꯛꯇ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯋꯥꯎ ꯇꯥꯗꯣ ꯃꯪꯒꯣꯜ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯂꯥꯛꯑꯝꯃꯤ ꯊꯣꯛꯈ꯭ꯔꯦ ꯅꯔꯃꯗꯥ ꯍꯣꯏ ꯍꯣꯏ ꯕꯥꯔꯗꯔ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯦꯜꯂꯦ ꯑꯗꯨꯅꯤ ꯋꯥꯍꯩ ꯇꯥꯕ ꯄꯦꯜꯂꯒ ꯑꯁꯣꯝꯗ ꯇꯥꯔꯒ ꯁꯣꯝꯗ ꯍꯟꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯀꯤꯁꯟ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯧꯒꯗꯕꯅꯤ ꯕꯕꯥꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯒ ꯕꯕꯥꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯒ ꯅꯪ ꯐꯔꯝꯃꯤ ꯅꯪ ꯀꯔꯝꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯃꯤ ꯑꯗꯨꯅ ꯕꯕꯥꯅ ꯉꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯃꯁꯛ ꯈꯪꯍꯜꯂꯝꯃꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯅꯪꯁꯨ ꯍꯌꯦꯡ ꯃꯁꯛ ꯈꯪꯍꯟꯒꯗꯕꯅꯤꯀꯣ ꯀꯀꯥꯅ ꯅꯆꯟꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯀꯀꯥ ꯅꯪ ꯀꯩ ꯋꯥꯔꯒꯦ ꯅꯪꯕꯣ ꯂꯣꯏ ꯂꯩꯗꯨꯕꯨ ꯀꯩ ꯋꯥꯗꯣꯏꯅꯣ ꯇꯥꯗꯣ ꯅꯨꯡꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣꯏꯃꯥ ꯍꯥꯏ ꯀꯥꯟꯗ꯭ꯔꯦ ꯅꯔꯃꯗꯥ ꯇꯥꯗꯣ ꯃꯪꯒꯣꯜꯗꯤ ꯉꯁꯤ ꯀꯌꯥ ꯋꯥꯅ ꯏꯁꯩꯁꯦ ꯍꯨꯃꯥꯡꯅ ꯐꯤ ꯐꯤ ꯀꯥꯝꯗꯅ ꯈꯪꯉꯕ ꯍꯣꯏ ꯕꯦꯟꯙꯧ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯕꯦꯟꯙꯧ ꯅꯁꯨ ꯃꯁꯨ ꯃꯪꯒꯣꯜꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯕ ꯃꯤꯅꯤ ꯃꯁꯨ ꯑꯗꯨꯃ ꯑꯩ ꯈꯟꯖꯗꯦ ꯑꯩ ꯂꯥꯟꯅꯁꯨ ꯈꯟꯗꯦ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣ ꯑꯩ ꯑꯗꯨꯅꯅꯤ ꯕꯦꯟꯙꯧ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯕꯦꯟꯙꯧ ꯑꯩ ꯀꯔꯤꯝ ꯇꯧꯔꯣꯏ ꯕꯦꯟꯙꯧ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩ ꯇꯕꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯅ ꯕꯦꯟꯙꯧ ꯇꯧꯕꯅꯤ ꯕꯦꯟꯙꯧ ꯑꯩ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯕꯦꯟꯙꯧ ꯀꯣ ꯕꯦꯟꯙꯧ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯕꯦꯟꯙꯧ ꯊꯥꯒꯠꯆꯔꯤ ꯑꯩ ꯕꯦꯟꯙꯧꯕꯨ ꯕꯦꯟꯙꯧ ꯅꯥ ꯌꯦꯡꯖꯀꯅꯨ ꯐꯔꯦ ꯕꯦꯟꯙꯧ ꯕꯥꯏ ꯑꯣꯏꯔꯁꯤ ꯕꯦꯟꯙꯧ ꯊꯕꯛ ꯆꯤꯟꯕꯅꯤꯅꯀꯣ ꯕꯦꯟꯙꯧ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯈꯪꯉꯤ ꯀꯀꯥꯅ ꯁꯥꯟꯇꯤ ꯑꯣꯏꯔꯤꯕꯅꯤ ꯀꯀꯥꯅ ꯁꯥꯟꯇꯤ ꯑꯣꯏꯔꯤꯕꯅꯤ ꯀꯀꯥ ꯁꯥꯟꯇꯤ ꯑꯣꯏ ꯁꯥꯕꯁꯤꯒ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯅꯔꯃꯗꯥ ꯉꯥꯀꯨꯞ ꯊꯣꯡꯉꯦ ꯌꯥꯝꯅ ꯊꯤꯅ ꯁꯥꯏ ꯑꯁ ꯌꯥꯝꯅ ꯊꯤꯅ ꯁꯥꯔꯄꯣꯠꯅꯤ ꯅꯔꯃꯗꯥ ꯍꯥꯏꯅ ꯀꯥꯟꯅꯗꯦꯕꯣ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯛꯄꯗꯅꯦ ꯀꯣꯛꯁꯦ ꯍꯝ ꯆꯤꯛꯏ ꯑꯗꯨꯅ ꯏꯁꯩ ꯍꯧꯒꯠꯂ ꯀꯣꯌꯦꯠ ꯃꯆꯥ ꯆꯤꯛꯂꯦꯕꯀꯣ ꯏꯁꯩ ꯂꯣꯏꯕꯒ ꯀꯣꯌꯦꯠ ꯃꯆꯥ ꯑꯗꯨꯝ ꯊꯝꯃꯦ ꯍꯣꯏ ꯕꯦꯟꯙꯧ ꯆꯨꯝꯃꯦ ꯈꯟꯗꯦ ꯆꯨꯝꯃꯦ ꯕꯦꯟꯙꯧ ꯀꯜꯂꯦ ꯆꯨꯝꯃꯦ ꯕꯦꯟꯙꯧ ꯆꯨꯝꯃꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯑꯩ ꯈꯪꯉꯦ ꯕꯦꯟꯙꯧ ꯑꯩ ꯈꯪꯉꯤ ꯕꯦꯟꯙꯧ ꯃꯇꯝ ꯁꯣꯏꯗꯅ ꯕꯦꯟꯙꯧꯅ ꯇꯧꯕ ꯃꯇꯝꯗ ꯀꯣ ꯃꯁꯨꯅ ꯀꯔꯤꯒꯨꯝꯕ ꯏꯁꯩꯒ ꯆꯠꯇꯕ ꯑꯣꯏꯗꯤ ꯁꯣꯏꯗꯅ ꯑꯩ ꯕꯦꯟꯙꯧꯒ ꯀꯩꯅꯣ ꯐꯥꯎꯅꯖꯒꯦ ꯕꯦꯟꯙꯧ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯊꯣꯛꯂꯒꯦ ꯑꯩ ꯋꯥꯔꯦ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯂꯩꯍꯧꯈꯣ ꯑꯗꯨꯒ ꯕꯥꯔꯗꯔꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯃꯦꯔꯤ ꯃꯁ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯃꯇꯝ ꯂꯩꯕꯗ ꯏꯅꯥꯎꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯁꯦ ꯗꯤꯜꯂꯤꯗ ꯍꯧꯖꯤꯛ IAS ꯇꯝꯕꯒꯤ ꯂꯩꯔꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯌꯨꯀꯣ ꯅꯔꯃꯗꯥ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏ ꯑꯪꯀꯜ ꯂꯩꯅꯥ ꯋꯦꯜꯀꯝ ꯀꯩꯁꯨ ꯀꯃꯥꯏ ꯇꯧꯔꯤ ꯂꯩꯅꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯅꯥꯁꯦ ꯇꯥꯗꯣ ꯂꯤꯜ ꯁꯦꯝꯃꯒꯦ ꯇꯧꯕꯗ ꯁꯥꯃꯟꯅ ꯁꯦꯝꯗ꯭ꯔꯦ ꯑꯣ ꯌꯥꯏꯌꯦ ꯅꯨꯡꯗꯥꯡꯁꯨ ꯁꯦꯝꯃꯨ ꯏꯪꯉꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯁꯨ ꯁꯦꯝꯃꯨ ꯌꯥꯏꯅ ꯕꯥꯏ ꯏꯆꯦ ꯅꯟꯗꯤ ꯕꯥꯏ ꯍꯥꯏꯔꯛꯑꯦ ꯀꯀꯥꯒ
ngasi nachanga marai kochi konadre. Good night mayam, good night, good night, good night. Inau kisan potharo aduga nongalamdaida lai to ko lai to lai phajan tamu ko maram mopani inau di maram mopai inau ni lai phajan tamu ko kai mathen charage kaka ai chadri leina chak chadri kaka di thieng thieng chai pung tara makhai tara mapan makhai dugo chai ko nang di charabo leina nang di charabo tang jenge nga macha thongi leina Một tay rồi. Hết cái đồ cũng. Chare canh chăng ôi Thôi đi. Thế thì akhoi laina sidi pura super ni he magi kenu sidi yannali kenu tu teng kya thế có không? con cầu thu đi sogri kangau adu kaka di kai deno kaka di kai deno laina ai kaino ni ai kasar gi ni ko ai kasar gi ni laina tado ai khoi di saba siga sarbutta hot nan leire aduni ai su tu lebu mahi tado kari thaino lebu nei re thaiba lebu ko soe mai su tado kari thaino lebu nei re thaini kainomta hange tawbani kaw khare brother date amada call tawro brother wari yam saninge okay date amase kaka brother na ne urabinde sora natra tang amase date 1 se kisan brother pung sanagi pung mari dai torke ko tabra kisan aina manipur ni kaka ado lena manipur kadai gino lena amta habiro sorry aina manipur ni kaka pung mari dumaina toro badar hoi toroke kaka badar soin toroke ko toroke kaigumba badar na kawur sunang sum toro ko hadimito badar gi sorat ye bane ko kaigumba thieng khati imphal is pangai janung si leina hoji kaidori lai tami bra nataga toba job tori bra habiro leina chai ka sure
Larik tami 19 years. Oh, good. Thagatsari aigi leina ichanbu larik phajana tammo ko 19 years ko larik phajana tammo ko hojikti nipi machasu matik chaba mi loi oinare ko hadi hojikandi nipi dasu yengu noina hene khangang bani leina hojikti yengu IPS soiba APS soiba UPS mayam ama hojik disi oiba mayam thole da ko adon lai matik chan tamu nipi urasu karim kaide hojik nupi na mi ohidaba leite yengu imphal gi mayam na hoji yengu world ma sakang ami do khoi gi manipur gi IPS oramba brinda midam do yung se haju mayam sa khang na re sumana matik chaba mi mo oi naba hona ga dami ko kaka na di kari hani kaka gi di sumana mayam da ichan da nungsiba ichan inaw singda suma paujeli piningi ko aduga ichan singna waru ga di hai ngamdre aduga kaka na haga tadi larik tamabadi matik chan larik tamba ko hadi kaya tare ok taba singdaba tawdaba ko ima babana laik tabam bache wana laik tabam banina madugi mahi chanaba matik chaba mi oinaba hona tai ko kakana haise leina di sauni ngangba su jai ko ado waru ganu kakana nungsi dana channa haibani ko aigi birthday numit tusu birthday da call to kadabani birthday thabak jinman dra na taurak tabani kaim kaide inaugi birthday su kanona birthday na mongol pituni tado ai thamage ko chak thongdribo narmada chak thongdribo namara chak thongdribo chak thongdribo aduna leina leibra saungde good nangi comment sigi matak te yung ilap krisan leise susu imphal gini ko hajima dili delay ko yang sibai gi naung ni ma hoji kana ais ki damak ta kana like tami ko sumaina aigi ichan leina so larik phajan tamu aduga leina gi baba mama leiribra chinupa kayano hoi narmada nang chak thongne tadi iten su leibani cheman leibani thongdo ko thongdo du nang idi jang mathena hangaroida nimiki hauna chabani na ai kai ma hangaroi jang di nga tawre mayam leramgani thongge haibani thonge haibani ba thongge ko thongge ba thongge haibani Korgandi tado lai yang hao ni abdi ko yang hao ni leiri che ani ga aiga khaktani nipi ahum lo leina nipi ahum lo no gi khoi leina ani nang haidi che ani ga aiga haidi leiri che ani ga aiga nanga haidi che haiba che di like tami bra Cici like tami bra देखो गांधी तादोला मीना ngasi गरम ऐसे गरम में पूरा गरम हो जाएगा आज एक तो वीडियो बना लो बढ़िया से ठीक है भाल कोरी ऐसा वीडियो बना बते नर्मदा जी आसे ना इसे ताना चाक थोंगे तादोगी नोटिफिकेशन लाई दुना ngahak sum jangan bani hoi अच्छा ये वीडियो में थांग किमने अदो कोरगांधी तादो ऐसे भालकोई मासु बजा बनाबी तापिसो हुरु मासु भालको बनाबी हैना कोंगांबी लोगोट हुरु मासु बनाबी भालकोरी तापिसो भालकोरी वीडियो बनाबी हैं फरे तादो कोन लाके होय नमदा होनरुरो मी लापनी ने तादो लापनी चांग यांग दो फजना हाउनबो होनरुरो को
하우디 하우니거 ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯒꯤ ꯑꯆꯨꯕ ꯁꯩꯇ ꯁꯥꯈꯤ ꯎꯕ ꯈꯨꯗꯤꯡ ꯍꯤꯟꯖꯥꯡ ꯃꯆꯨꯅ ꯐꯖꯔꯤꯕ ꯆꯥꯅ ꯐꯖꯔꯤꯕ ꯍꯥꯏꯁꯤꯅꯤꯀꯣ ꯈꯨꯍꯥꯎ ꯑꯃ ꯆꯥꯔꯣꯏ ꯑꯗꯣ ꯐꯔꯦ ꯀꯀꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯑꯒꯦ ꯕꯥꯏ ꯍꯣꯏ ꯂꯩꯅꯥ ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ ꯉꯥꯏꯍꯥꯛ ꯆꯪꯕꯒꯤꯗꯃꯛꯇ ꯀꯀꯥꯅ ꯊꯥꯒꯠꯆꯔꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯛꯎꯀꯣ ꯂꯥꯏꯛ ꯇꯧ ꯁꯤꯌꯔ ꯇꯧ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯀꯣ ꯂꯩꯅꯥ ꯀꯀꯥꯅ ꯍꯥꯏꯒꯗꯕꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯅꯤꯀꯣ ꯏꯆꯟꯗ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯀꯣ ꯃꯔꯝ ꯃꯣꯛꯎ ꯂꯝ ꯍꯦꯟꯒꯅꯨ ꯀꯣ ꯏꯝꯐꯥꯜꯁꯤꯗꯤ ꯏꯝꯐꯥꯜꯅꯤ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤꯀꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯂꯩꯕꯗ ꯑꯩꯒꯤ ꯏꯆꯟ ꯂꯩꯅꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯌꯨꯀꯣ ꯅꯔꯃꯗꯥ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯏꯁꯩ ꯇꯥꯅ ꯊꯣꯡꯂꯨꯏꯗꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤꯇ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗꯔꯣ ꯑꯣꯀꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ ꯕꯥꯏ ꯕꯥꯏ ꯄꯣꯊꯥꯔꯣ ꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯇꯝ ꯆꯥꯅ ꯆꯠꯀꯗꯕꯅꯤ ꯀꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯌꯨꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯕꯥꯏ ꯕꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯆꯟ ꯂꯩꯅꯥ ꯕꯥꯏ ꯕꯥꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯉꯥꯡ ꯁ꯭ꯇꯨꯗꯦꯟ ꯌꯥꯝ ꯂꯩꯌꯦ ꯑꯋꯥꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯒꯗꯕꯅꯤ ꯃꯤꯉꯣꯟꯗꯗꯤ ꯑꯍꯥꯎ ꯆꯥꯎꯋꯦ ꯅꯪꯗꯤ ꯑꯍꯥꯎ ꯆꯥꯗꯦ ꯉꯥ ꯊꯣꯡꯉꯦ ꯆꯥꯗꯦ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯇꯣꯛꯏ Bye bye. See you tomorrow. Okay, welcome. Ay gita nung sibi. Bye bye. Kakadi nung pung 9:30 yam thagalebako. Net nungaitadana sandadu thaba jawi. ꯑꯗꯒꯤ ꯁꯪꯕ ꯃꯇꯝꯗꯅ ꯏꯁꯩ ꯂꯩꯇꯕ ꯃꯇꯝꯗꯅ ꯀꯀꯥꯒꯤ ꯅꯨꯡꯊꯤꯟꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯁꯨꯝ ꯊꯥꯏꯌꯦꯕꯀꯣ ꯑꯣꯀꯦ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯏꯛꯇꯗꯤ ꯎꯅꯁꯤꯀꯣ ꯀꯀꯥꯒ ꯍꯥꯏꯒꯨꯝ ꯑꯩ ꯅꯥꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯨ ꯑꯩ ꯗꯥꯛꯁꯤ ꯌꯥꯝ ꯊꯃꯣꯏ ꯄꯦꯟꯗꯦꯕꯨ ꯍꯌꯦꯡ ꯁꯪꯒꯣꯝꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯍꯤꯗꯣ ꯆꯥꯒꯗꯕꯅꯤ ꯀꯀꯥꯗꯤ ꯆꯥꯏ ꯃꯦꯁꯦꯖꯇꯣ ꯗꯤꯂꯤꯠ ꯇꯧꯅꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯋꯥꯍꯩ ꯑꯃ ꯁꯣꯏꯔꯁꯨ ꯏꯕꯗ ꯇꯧꯕꯅꯤꯗꯣ ꯔꯦꯕꯤꯇꯥ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯅꯨ ꯇꯥꯕ ꯔꯦꯕꯤꯇꯥ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯅꯨꯀꯣ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯅꯨꯀꯣ ꯑꯁꯨꯝ ꯊꯝꯃꯣ ꯗꯤꯂꯤꯠ ꯇꯧꯅꯨ ꯅꯪ ꯏꯁꯩꯗꯨꯕꯨ ꯐꯥꯔꯤꯕꯅ ꯇꯤꯟ ꯇꯥꯡꯖꯒ ꯂꯥꯡꯕꯤꯒꯗꯨꯕꯣ ꯍꯌꯦꯡ ꯎꯔꯥꯕꯤꯟ ꯇꯣꯅꯨꯅ ꯃꯪꯒꯣ ꯕꯕꯥ ꯑꯩꯒꯥꯁꯦ ꯈꯔ ꯈꯔ ꯍꯣꯠꯅꯧꯗ ꯑꯣꯖꯥ ꯇꯣꯅꯨꯁꯤꯡꯀꯣ ꯕꯕꯥ ꯂꯥꯛꯑꯕ ꯌꯩꯊꯣꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯦ ꯅꯣꯡ ꯄꯥꯟꯕꯗꯤ ꯍꯥꯏꯗꯅꯦ ꯃꯆꯤꯟꯕꯥꯟꯗꯣ ꯂꯧ ꯇꯤꯡꯈ꯭ꯔꯕ ꯑꯣꯖꯥꯅꯤꯍꯦ
레비타 낭이 짝 통기로이더라. 까까 어와바 아하오바 짜바기 마탐 로이크레 까까 아직디 힝나버기 짜가다바 ngasu 짜자다바니나 우파이 레이테 kayno 레비타 낭가 타모 샴 솔루시고 암당 시행 하루지 까까다 nang loi nei de bu kari gi nang thong pi nang thom to nang le chi bo nang bo ha nang nei chani pa ahum su lai hai adu nang dan thong mo de chol ri ko gi no aina isai ine tharamani ne khata rai kaung pu de lei ba ate sinau kana kana lai ke lakpio ko myang bai ta ra ko ja thok kham hai ko ja phana ku ne ramani 레비타 타모 픽타노 레비타 까까 ai chara ro chara hengani sing khara hingbogi sukai no rebi tanangbo duma haing nambo aigi awabase elbida haningdre kaidaurage aba nangbo yang thamoi soli to kaigino nang chak thong khiroi dro 레비다 nang chak thong khiroi dro mayam matam se pung pan tara ka dore ko waida matam je sum hau khre mapan tarani ringalega pung tara tarani do sino mayam tara dagi tramathoi tarani tramathoi dagi train thoi tarani train thoi dagi pung ama tarani do
ꯄꯨꯡ ꯑꯃꯗꯩꯅ ꯄꯨꯡ ꯑꯅꯤ ꯇꯥꯔꯅꯤꯗꯣ ꯄꯨꯡ ꯑꯅꯤꯗꯩ ꯄꯨꯡ ꯑꯍꯨꯝ ꯄꯨꯡ ꯑꯍꯨꯝꯗꯩ ꯄꯨꯡ ꯃꯔꯤ ꯃꯔꯤ ꯃꯈꯥꯏ ꯉꯥꯜꯂ ꯄꯨꯡ ꯃꯉꯥꯗ ꯄꯨꯡ ꯉꯥꯜꯂꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯅ ꯋꯥꯅ ꯀꯣ ꯋꯥꯅ ꯋꯥꯅ ꯁꯨꯝ ꯅꯣꯡꯅ ꯅꯣꯡꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯅꯣꯡꯉꯥꯟꯈꯤꯒꯗꯧꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯤ ꯈꯜꯂꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯠꯈ꯭ꯔꯅꯤꯗꯣ ꯕꯥꯔꯣ ꯍꯦꯛ ꯂꯥꯟꯊꯕꯒ ꯅꯤꯡꯊꯧꯀꯥꯕ ꯇꯥꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯄꯨꯡ 10ꯗꯒꯤ ꯄꯨꯡ 10 ꯆꯪꯈ꯭ꯔꯅꯤ 10ꯗꯒꯤ 11 ꯆꯪꯈ꯭ꯔꯅꯤ 11ꯗꯩꯅ ꯕꯥꯔꯣ ꯆꯪꯈ꯭ꯔꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯃꯣꯏ ꯄꯦꯟꯗꯕ ꯀꯌꯥ ꯁꯨꯝ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯇꯨꯝꯈꯤꯕ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯅꯣꯡꯉꯥꯟꯈꯤꯅꯤ ꯅꯤꯡꯊꯧꯀꯥꯕ ꯂꯥꯛꯀꯗꯧꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯇ ꯈꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯄꯦꯟꯗ꯭ꯔꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯆꯠꯈꯤꯅꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯝ ꯆꯠꯈꯤꯅꯤ ꯅꯤꯡꯊꯧꯀꯥꯕ ꯂꯥꯛꯀꯗꯧꯅꯤ ꯐꯥꯕꯗꯤ ꯌꯥꯗꯦꯀꯣ ꯃꯇꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯤꯡꯕ ꯊꯨꯡꯅꯗꯕ ꯊꯃꯣꯏ ꯄꯦꯟꯅꯗꯕꯒꯤ ꯁꯨꯝ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯅꯗꯕ ꯇꯥꯏꯕꯪꯄꯥꯟꯁꯦꯀꯣ ꯈꯟꯗꯤ ꯈꯟꯖꯔꯒ ꯅꯤꯡꯕꯗꯤ ꯇꯧꯕꯗꯤ ꯉꯝꯖꯗꯕ ꯀꯣ ꯀꯅꯥꯒꯨꯝꯅ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯃꯈꯨꯠꯇ ꯄꯩꯁꯥꯗꯤ ꯂꯩꯇꯕ ꯌꯣꯜꯂꯤ ꯄꯣꯠꯇꯣꯒ ꯃꯆꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯆꯕ ꯂꯩꯇꯕ ꯑꯃꯅꯀꯣ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯅ ꯂꯧꯅꯤꯡꯕ ꯇꯞ ꯇꯞ ꯄꯥꯏ ꯂꯧꯕ ꯃꯤꯑꯣꯏꯕ ꯍꯥꯏ ꯄꯨꯟꯁꯤ ꯍꯥꯏꯁꯦꯀꯣ ꯃꯣꯏꯁꯨ ꯁꯨꯝ ꯅꯣꯡꯉꯥꯜꯂꯤ ꯂꯥꯏꯔꯕꯁꯨ ꯁꯨꯝ ꯅꯣꯡꯉꯥꯜꯂꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯦꯠꯇꯣꯛꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯋꯣꯏꯕꯅꯤ ꯊꯣꯡꯂꯔꯣꯏ ꯀꯀꯥ ꯑꯁ ꯇꯜꯂꯦꯕꯣ ꯅꯪ ꯁꯨꯝ ꯗꯤꯟꯁꯦ ꯆꯠꯅ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯇꯟ ꯈꯨꯍꯧ ꯂꯥꯛꯍꯧꯅꯤ ꯆꯠꯅ ꯁꯔꯒꯗ ꯀꯥꯔꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕꯣ ꯁꯩꯇ ꯑꯉꯥꯡ ꯅꯪꯁꯤꯗꯤꯕꯣ ꯑꯉꯥꯡ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯀꯥꯏ ꯌꯥꯒꯗꯣꯏꯅꯣ ꯔꯦꯕꯤꯇꯥ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯍꯧꯅꯗꯦꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯀꯥ ꯃꯆꯟꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯁꯦ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯦ ꯀꯣꯟꯅ ꯏꯆꯤ ꯅꯨꯄꯥ ꯀꯣꯟꯅ ꯁꯨꯅꯁꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯣꯀꯣ ꯀꯀꯥꯒ ꯎꯅꯔ ꯑꯗꯨꯝ ꯁꯨꯅꯁꯤ
레비타 ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯨꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯍꯛꯆꯥꯡꯁꯨ ꯐꯕꯅꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕꯅꯤ 레비타 ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯑꯃꯨꯛ ꯇꯣꯟꯕꯁꯦ ꯊꯤꯕꯗ ꯂꯩꯇ꯭ꯔꯦ ꯀꯀꯥ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯁꯨꯔꯛꯄ ꯍꯣꯠꯅꯔꯛꯄꯁꯦ ꯑꯔꯦꯝꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇ ꯄꯦꯜꯂꯛꯇ꯭ꯔꯦ ꯅꯨꯡꯁꯤꯠꯇ ꯈꯠꯅ ꯁꯤꯔꯝꯂꯦ ꯀꯀꯥ ꯄꯨꯟꯁꯤꯁꯦ ꯀꯩꯗꯧꯅꯤ ꯔꯦꯕꯤꯇꯥ ꯃꯤꯑꯣꯏꯕꯁꯦ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯅꯤꯀꯣ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯅꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤꯅꯤ ꯃꯤ ꯄꯨꯝꯅꯃꯛꯀꯣ ꯈꯣꯡꯉꯨꯗꯦ ꯀꯩꯗ ꯉꯁꯥꯏꯒꯤ ꯆꯠꯈꯤꯕ ꯑꯍꯤꯡꯁꯦ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯆꯨꯝꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯇꯥꯔꯒ ꯇꯨꯝꯂꯗꯤ ꯈꯔ ꯏꯪꯊꯩ ꯋꯥꯈꯜꯁꯦ ꯇꯥꯒꯗꯕ ꯇꯥꯔ ꯑꯄꯥꯝꯕ ꯏꯁꯩꯗꯣ ꯇꯥꯔ ꯇꯨꯝꯒꯗꯕꯅꯤ ꯅꯦꯠꯁꯤ ꯅꯦꯇꯥ ꯑꯩ ꯃꯨꯛ ꯍꯥꯏꯕꯅꯤ ꯍꯣꯏ ꯈꯪꯉꯦ
ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯧꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯀꯣ ꯔꯦꯕꯤꯇꯥ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯆꯠꯈꯤꯕ ꯄꯣꯠꯇꯨꯗꯤ ꯑꯃꯨꯛ ꯂꯥꯛꯑꯣꯏꯗꯕ ꯃꯗꯨ ꯈꯜꯂꯨꯗꯅ ꯊꯃꯣꯏ ꯁꯣꯛꯅꯕ ꯀꯥꯟꯅꯗꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯄꯦꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯀꯣ ꯋꯥꯈꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯏꯁꯩ ꯁꯛꯇꯣꯛꯂꯗꯤ ꯈꯔ ꯑꯋꯥꯕ ꯄꯣꯛꯑꯦ ꯀꯥꯎꯋꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯏꯁꯩ ꯇꯧꯔꯒ ꯑꯋꯥꯕꯗ ꯁꯨꯝ ꯈꯜꯂꯗꯤ ꯀꯃꯥꯏꯅ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯤ ꯍꯤꯡꯒꯅꯤ ꯔꯦꯕꯤꯇꯥ ꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯧꯅꯤ ꯀꯀꯥꯅ ꯉꯁꯥꯏꯅ ꯍꯥꯏꯗꯅꯀꯣ ꯍꯧꯈꯤꯕ ꯆꯠꯈꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯉꯁꯤ ꯇꯨꯔꯦꯟ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯆꯦꯟꯊꯈꯤꯕ ꯏꯁꯤꯡ ꯇꯥꯎꯊꯈꯤꯕ ꯎꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯎꯅ ꯀꯥꯈꯠꯂꯛꯑꯣꯏꯑꯕꯀꯣ ꯑꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯔꯤꯁꯦ ꯍꯧꯈꯤꯕ ꯄꯣꯠ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯣ ꯀꯣ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅ ꯀꯀꯥꯒꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯗꯕꯗꯤ ꯇꯧꯅꯨꯀꯣ ꯀꯀꯥꯅ ꯄꯨꯁꯀꯥꯗꯤ ꯅꯣꯡꯃ ꯄꯤꯖꯒꯗꯧꯅꯤꯍꯦ ꯃꯊꯨꯔꯥꯄꯨꯜꯗ ꯀꯀꯥ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯏꯃꯥ ꯏꯄꯥ ꯈꯟꯕꯗ ꯄꯟꯁꯨ ꯄꯜꯂꯔꯣꯏꯒꯦ ꯈꯜꯂꯦ ꯄꯥꯟꯁꯨ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯦ ꯌꯥꯗ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯔ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯏꯃꯥ ꯏꯄꯥ ꯈꯟꯕꯗ ꯄꯥꯟꯁꯨ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯦ ꯔꯦꯕꯤꯇꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯧꯖꯤꯛ ꯅꯍꯥꯟꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕꯅꯤꯅ ꯀꯀꯥꯅꯁꯨ ꯌꯥꯝ ꯑꯦꯛꯁꯦꯞ ꯇꯧꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯒꯤ
ꯔꯦꯕꯤꯇꯥ ꯇꯥꯔꯤꯕꯣ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯒꯤ ꯖꯣꯒꯥꯏ ꯅꯣꯡꯅꯕ ꯍꯥꯏꯗꯨ ꯉꯥꯡꯅꯕꯅꯤꯅꯀꯣ ꯀꯀꯥꯅꯁꯨ ꯐꯖꯅ ꯂꯨꯅ ꯈꯜꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯒꯤ ꯁꯤ ꯂꯝꯆꯠ ꯆꯥꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯂꯩꯕ ꯊꯣꯛꯈ꯭ꯔꯕ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯀꯥꯒ ꯑꯗꯨ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯛ ꯀꯀꯥꯗ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯑꯩ ꯌꯨꯝ ꯄꯥꯟꯖꯦ ꯏꯃꯥ ꯏꯄꯥ ꯈꯟꯕꯗ ꯄꯥꯟꯁꯨ ꯄꯥꯜꯂꯨꯔꯒꯦ ꯈꯜꯂꯦ ꯍꯣꯏꯑꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯀꯀꯥꯗ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯎꯀꯣ ꯁꯤꯅ ꯀꯔꯤ ꯏꯟꯖꯥꯡ ꯑꯁꯤ ꯏꯟꯖꯥꯡ ꯏꯟꯖꯥꯡ ꯃꯥꯔꯤꯕ꯭ꯔꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛꯀ ꯇꯧꯔꯤꯕꯣ ꯊꯕꯛꯀ ꯁꯨꯗ꯭ꯔꯕꯣ क्या शर्मा साहब रेबिता कꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯈꯨꯝꯃꯧꯅꯦ ꯀꯀꯥꯅ ꯍꯥꯏꯁꯦ ꯑꯁ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦꯗꯕ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯊꯨꯟꯗ ꯐꯨꯔꯤꯁꯤꯗꯤ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅꯗꯤ ꯀꯀꯥꯅ ꯑꯩ ꯈꯨꯝꯃꯨ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯀꯀꯥ ꯅꯆꯟ ꯀꯅꯥꯝꯇꯒꯤ ꯃꯔꯟ ꯀꯟꯒꯦ ꯀꯀꯥ ꯑꯩꯒꯤ
ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯁꯨ ꯃꯣꯏꯒꯤ ꯃꯔꯝ ꯑꯣꯏꯍꯟꯗꯦ ꯀꯀꯥ ꯑꯁ ꯀꯔꯤꯒꯤ ꯔꯕꯤꯇꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯣꯅꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯏꯆꯤꯟ ꯏꯄꯥ ꯍꯥꯏꯕꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯀꯣ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯄꯅꯤ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦ ꯔꯕꯤꯇꯥ ꯊꯃꯣꯏꯗ ꯍꯟꯊꯅ ꯈꯟꯒꯅꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯎ ꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯀꯀꯥ ꯍꯦꯟꯗ꯭ꯔꯦꯠ ꯐꯥꯏꯗꯣ ꯀꯀꯥꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯃꯣꯏꯗꯒꯤ ꯍꯪꯉꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯦꯕ ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯀꯥ ꯐꯖꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯉꯥꯡꯅꯕꯅꯤꯅꯀꯣ ꯅꯪ ꯆꯨꯝꯅ ꯐꯖꯅ ꯁꯨꯃꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯋꯥ ꯑꯋꯣꯏꯕ ꯇꯥꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯦꯛꯇ ꯐꯥꯒꯤ ꯇꯥꯊꯣꯔꯛꯑꯦꯕ ꯅꯪ ꯍꯦꯛꯇ ꯑꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯣ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯥꯗꯣ ꯆꯍꯤ 10 ꯃꯨꯛꯇ ꯅꯆꯟꯒꯤ ꯄꯥꯡꯒꯜ ꯆꯟꯒꯗꯕꯅꯤ ꯀꯀꯥ ꯅꯆꯟ ꯈꯨꯠ ꯊꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯃꯊꯛ ꯀꯥꯔꯁꯨ ꯌꯥꯔꯦ ꯀꯀꯥ ꯑꯁ ꯅꯪ ꯋꯥꯗꯣ ꯀꯥꯔꯟꯗ ꯉꯥꯡ ꯂꯩꯔꯦꯀꯣ ꯅꯪ ꯑꯉꯥꯡꯅ ꯑꯗꯨꯃꯥꯏꯅ ꯃꯤꯕꯨ ꯋꯥꯈꯜꯗꯨ ꯌꯥꯝ ꯄꯤꯛꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯃꯤꯑꯣꯏꯕ ꯋꯥꯈꯜ ꯑꯁꯤ ꯆꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯤ
ꯃꯩ ꯇꯥꯍꯜꯂ ꯃꯥꯜꯂꯦ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯕꯣꯜ ꯌꯦꯡꯕ ꯂꯩꯇꯦꯅꯦ ꯑꯁ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯤ ꯑꯃ ꯌꯥꯎꯔꯝꯃꯤꯅ ꯀꯣꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯔꯦꯕꯤꯇꯥ ꯀꯣꯔꯧ ꯂꯥꯛꯑꯦ ꯑꯁ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯌꯥꯎꯔꯝꯃꯤꯅ ꯊꯦꯡꯀ꯭ꯌꯨ ꯀꯣꯔꯧ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯍꯥꯟꯅ ꯃꯆꯥ ꯑꯃ ꯇꯧꯁꯜꯂꯣ ꯑꯗꯣ ꯆꯤꯆꯦ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯀꯧꯁꯦ ꯆꯥꯔꯦ ꯏꯌꯥꯝꯕ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯄꯇ ꯉꯥꯏꯔꯤ ꯑꯣ ꯊꯦꯡꯉꯦꯅ 12 ꯍꯦꯜꯂꯦ ꯊꯕꯛ ꯁꯨꯕꯗ ꯃꯇꯝꯒ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯗꯤ ꯃꯇꯝ ꯆꯠꯄ ꯈꯪꯍꯧꯗꯕꯅꯦ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯟꯗꯤ ꯀꯀꯥ ꯏꯄꯥꯗꯣ ꯆꯥꯕ ꯐꯠꯇꯕꯅꯤꯅ ꯆꯥꯕ ꯌꯥꯕꯒꯤ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯆꯥꯅꯕꯒꯤ ꯍꯣꯠꯅꯗꯧꯅꯣ ꯈꯟꯕꯗ ꯆꯥꯕꯒꯤ ꯍꯣꯠꯅꯕ ꯇꯜꯂꯦ ꯑꯗꯨꯅ ꯁꯝꯕꯤꯗ ꯆꯥꯔꯦ ꯀꯀꯥ ꯂꯩꯗꯤ ꯀꯣꯔꯧꯅ ꯑꯄꯥꯏꯕꯤ ꯀꯅꯥꯗꯅ ꯍꯥꯏꯔꯤꯕ ꯀꯣꯔꯧ ꯆꯤꯆꯦꯅꯤ ꯆꯤꯆꯦ ꯀꯣꯔꯧꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯗꯦꯕ ꯀꯣꯔꯧ ꯀꯥꯏꯗꯤ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯑꯣ ꯑꯄꯥꯏꯕꯤ ꯑꯣ ꯁꯣꯔꯤ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯣ ꯑꯄꯥꯏꯕꯤꯁꯨ ꯀꯧꯕ꯭ꯔꯣ ꯅꯪ ꯁꯨꯛ ꯁꯥꯁꯤꯒ ꯑꯄꯥꯏꯕꯤ ꯆꯥꯔꯤꯔꯣ ꯔꯦꯕꯤꯇꯥ ꯀꯣꯔꯧꯁꯦ ꯉꯁꯤ ꯑꯄꯥꯏꯕꯤ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏꯐꯦꯠ ꯄꯥꯏꯗ꯭ꯔꯅꯦ ꯑꯣ ꯑꯣꯖꯥ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯏꯇꯩꯃ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ
이제 레비타부 누가이브로 항에 레비타 코로나 거의 때문에 그냥 짜게 또 하이비로 아버지 여기 옛날로 보는 인사에 가게 돼. 가만히 있다 그러고 가만히 있다 다음에 불러. nó có nó tuổi nó có cái tên này thì phải 까나나게 nó có cái tên này mấy anh nhưng mà 까나라게 가빌라이도 있는데 까나지 대만 인사는 하자로 해야 돼 하자로 해야 돼 그렇다고 어떤 나이래 nó có một 에이 나이 마다도 마이 마 하고 그러네 cứ mua bây giờ hay 에이 하고 그래 이거니 꼭 그렇게 내가 애한테 그냥 ôi 코로 cái đó tụi mình là đi đấy là phải tôi vẫn là sức Thì mà cái nhang cha kìa. hay ăn là cái đi khi là cái đi bóng khi là cái 나도 ở đây mà hai đứa Cái nhang cha kìa. ví dụ mấy sáng thì sẽ đuổi 혼자 일하더라 nó coi 여기 có tình là nó coi được sáng là rất là phải phải ra thì mà 그냥 짜게 nó coi được 에 nó coi của hay mình là coi của mình cái mua bây giờ hai mình coi được của tôi 오 소리를 해 자 그냥 내 짜게 짜들이에 낭디 짜라보 보러 와클세 강릉바 시가 하우누와에 그이나 미 안강시네 이제리 베타부 누가이고 아나 항아 거니 숨파잖아 콤비고 거리노 चादरी हो जाए के जरूरी क्या Sige saralak kadero koro nang ngai rebeta wa chume chungango angang nang karan turangang no apa bicara di pai bedi loksan luai pai devi loksan luai koro rebeta na apa bicara di pai devi loksan luai kari wahino nanggido hay daba o jere bidada mathong penda sum hay mi koro sauru no
배터리 여기래. 이렇게 잠깐만요. 이렇게 신경 써서 신경. 심장 되게 좋으네. 막방랑 볼도 내가. 당연히 심장 듣고 막방. 그리고 낭기도 하이드바 그만 소리. 이제 비다 좀 하이드미 마에 피엔데다 간자 보라 자시르고 ngasi ganja bora 자시르고 ngasi ngati poro sum jere bitai wakhan ngane to bonida 아직까지 미싱체 아직까지 미싱체 아빠의 비자버다 ngay bên này đi xuống thôi thôi là cái này đây beta 마마기 아빠amba 마마기 탐모이나 자나 자바 하이타래 거 누가 코나 와루 술레이게 지금 토프로 다시 편지 채무들이 막 하라오기 되나 막 케이랑 ai sắm sang được lập sân lên được không được vào đi 이거만 걸리면 꼬면 그냥 올리면 돼. 아두나니 아직 봐봐 방들세 아두나니 아직 봐봐 방들세 꼬로 능 방들이바네 하꼬로 능 아직 봐 방들이바네다 어머노 난 ngày là bao nhiêu 하영 딸이 께나 꿀 맛벌레 말이야 nắng buổi ta đi kéo ta ngó mà tôi ta đi kéo nó mà đi rồi tôi cứ hay luôn này Tidak ada yang cekun ni juga. Ada August tu yang mana? August tu situ lagi kau. Kena situ, kena untuk saya kat sini. Tangan dalam agam dalam. Udah pindah selalu ni. Jika lambi juga kau lama ni. 이양바 티보다 시레 아예 지제레 비다다 홍 레이브라나 모둠다가 아이양바 그이노 거로 모바일에 누피 샴 펑이시부 너가 티보다 시레 가이 Radhe Krishna. Snow memory na ribo mobile se hekta ona tainara mene mobile hekta ona tainara mene ye ona tainara ne sumtho
ꯆꯨꯝꯊꯣꯛꯑꯒ ꯑꯃ ꯂꯧꯅꯕ ꯇꯧ Bueno, no. ꯍꯧꯗꯣꯡ ꯂꯥꯛꯑꯕ ꯂꯥꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯤꯅ ꯍꯥꯠꯄꯤꯔꯕ ꯈꯪꯗꯦ ꯂꯥꯛꯄꯗꯨꯁꯨ ꯎꯝ ꯂꯥꯛꯇ꯭ꯔꯦ ꯊꯣꯛꯀꯅꯤ ꯌꯦꯡꯉꯣ ꯉꯥꯏꯈꯣ ꯑꯗꯨꯒ ꯂꯦꯞꯄꯨ ꯇꯁꯦꯡꯅ ꯃꯤ ꯐꯔꯒ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯇꯧꯗ꯭ꯔꯤꯐꯥꯎ ꯌꯥꯔꯣꯏꯗꯧꯔꯦ ꯆꯦ ꯔꯦꯕꯤꯇꯥ ꯅꯪ ꯂꯩꯔꯤꯕꯣ ꯑꯩ ꯔꯦꯕꯤꯇꯥ ꯀꯣꯔꯧꯉ ꯂꯩꯔꯤꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯧꯗꯣꯡ ꯂꯥꯛꯑꯕ ꯆꯦ ꯔꯦꯕꯤꯇꯥ ꯅꯪ ꯂꯩꯔꯤꯕꯣ ꯑꯩꯈꯣꯏ ꯄꯤꯔꯣꯏꯗ ꯄꯤꯔꯣꯏꯕ ꯑꯩꯅ ꯆꯠꯂꯒ ꯐꯥꯔꯒ ꯇꯥꯕ ꯄꯨꯔꯛꯇꯣꯏꯅꯤ ꯑꯍꯨꯝꯅꯤ ꯌꯥꯝ ꯐꯩ ꯑꯉꯥꯡ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅꯅꯦ ꯑꯍꯨꯝ ꯊꯝꯒꯦ ꯍꯥꯏꯔ ꯑꯩꯅ ꯀꯩꯗꯧ ꯍꯥꯏ ꯌꯥꯝ ꯐꯩꯌꯦ ꯃꯁꯤꯒ ꯅꯨꯡꯁꯥ ꯁꯥꯔ ꯃꯁꯤꯒ ꯃꯥꯏ ꯊꯣꯛꯄ ꯃꯁꯤꯒ ꯂꯣꯡꯇꯥ ꯇꯥꯔ ꯂꯩꯅꯔꯤꯕꯅꯤ ꯑꯩ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗ ꯑꯝ ꯄꯤꯔꯛꯑꯣ ꯂꯧꯗꯣꯏꯃꯤꯗ ꯇꯧꯔꯤꯅꯤꯗꯣ ꯃꯊꯧ ꯇꯥꯔꯛꯄ ꯇꯨꯃꯤꯟ ꯂꯩꯁꯟꯅꯝ ꯈꯔꯅꯦ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯤꯃꯤ ꯆꯦ ꯔꯦꯕꯤꯇꯥ ꯉꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯌꯥꯝ ꯍꯧꯖꯔꯨꯅꯨ ꯐꯨꯖꯔꯛꯀꯅꯤ ꯀꯣꯔꯧ ꯀꯔꯤ ꯂꯝꯅꯣ ꯀꯩꯕ ꯅꯤꯕꯣꯏ ꯂꯤꯟꯇꯥꯏ ꯀꯔꯤ ꯂꯝꯅꯣ ꯅꯤꯕꯣꯏ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯗꯣꯝ ꯀꯗꯥꯏꯒꯤꯅꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯣꯝ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯣꯝ ꯀꯩ ꯂꯝꯒꯤꯅꯣ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯨꯀꯤ ꯑꯃꯁꯨ ꯆꯦꯡ ꯆꯪꯂꯛꯂꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯀꯨꯀꯤ ꯅꯠꯇꯦ ꯊꯣꯔꯥꯏꯃꯤꯆꯥ ꯑꯉꯥꯡ ꯅꯪꯅ ꯃꯤ ꯈꯠꯅꯕ ꯍꯧꯅꯨꯀꯣ ꯅꯪ ꯃꯤ ꯈꯠꯅꯕ ꯍꯧꯕ ꯌꯥꯝ ꯀꯜꯂꯤ ꯅꯪ ꯈꯠꯅꯕ ꯍꯧꯔꯣꯅ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯑꯍꯥꯟꯕꯅꯦ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯁꯤꯂꯣꯡꯗꯒꯤꯅꯤ ꯑꯣꯀꯦ ꯁꯤꯂꯣꯡꯗ ꯀꯩꯗꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯣ ꯏꯅꯥꯎꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯋꯥꯔꯧꯅꯨ ꯍꯣꯏ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯌꯥꯝꯅ ꯖꯣꯛꯅꯤꯀꯣ ꯃꯥ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦꯕꯅꯦꯀꯣ ꯑꯁꯤꯒ ꯃꯆꯦ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯥꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯑꯗꯨꯒ ꯈꯠꯅꯕ ꯍꯦꯛ ꯍꯧꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯁꯥꯎꯅꯨꯀꯣ ꯏꯅꯥꯎꯅꯤ ꯃꯥ ꯈꯔ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯒꯥꯔꯣꯅꯦ ꯑꯣꯖꯥ ꯍꯥꯏ ꯑꯣꯀꯦ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯏꯕꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯕꯔꯁꯦ ꯑꯣꯀꯦ ꯌꯥꯏ ꯀꯥꯏꯗꯦ ꯍꯣꯏ ꯊꯦꯡꯛ ꯕꯦꯔꯤ ꯒꯨꯗ ꯊꯥꯒꯠꯆꯔꯤ ꯑꯩ ꯅꯦꯕꯔꯕꯨ ꯅꯦꯕꯔ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯀꯩꯗꯧꯔꯤꯕꯒꯦ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ꯭ꯔꯥ ꯖꯣꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯅꯦꯕꯔꯅ ꯒꯟꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯦꯕꯔꯁꯦ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯀꯣ ꯅꯦꯕꯔ ꯒꯟꯇꯦ ꯍꯥꯏꯕ
Tabro Niboy? Niboy? Tabro? Leiribro? Chiribita nang thorakloige hairo. Niboy khumdre hana tawbane job hojik makti tawde okay hojik kaidawri haidi niboy saubdi yade ko leisabira dum palabra dum tang haibiyo aduga channel paibra channel paidi support tawminas ko covid ki nurse ni wow thagatsari ada yumse asengba silong damak oirabra silonggira covid ki nurse ne thank you thagatsari korok hai na bese uji yum palabra pandibra ta haibiyo sengbadi aijol dagine silong da laiba ko single ne wow thagatsari chahi kya sure gante hai se gante se maite din nate ko gante se maite nate ba maite oni phatang ngang bare ne yambasi oina tawhinjarane aibo korong nang karan ngang ko nang angang nang sirani nei boy gante chahi kya sure aijol degine haiba leibana silong da leiba okay silong da leiba covid ki na suiba ai kano tawbani yaroi jame chahidi poroha sum hayo kaide nabai aide nusina hangbani ko kakana chaiga surge sum hamani I'm sorry haiba email kai jai haiba email jai haiba sum hayo kaide aide nusina hangbani 30 plus wow kaide yamse ado hojik thabak tawdre job tawdre ko atopa job sum apply to solo nebai kano uncle gi channel se kano like to view ko ado support to view ado subscribe to view ko id lb se nabai leiribo Mima yes kanana honariye honariye okay hono kana honagata baniko any job ama phangnaba hono aduna aigi lbd nungthang night pung 9:30 ko natagana 8 o'clock sigagi lb hore ar morning aigi kano toba matamdana 10 11 o'clock sekegi lb hore ko aduga ai channel gi mamingna mongol nata kaubani ko aduga changbiraga sub tobio hojik lb da lebanina like tobio ko noboi nibaibu gante bu jam thagatsari thank you very much ado okay hojik lena dum job apply tobio yes kanna honare aduga okay okay yes ado nabaidi isinau kaya no isinau kaya suge ngamja mobile jengan to ahum nupi kaya nipa kaya thank you ni bu gante bu thagatsari aina hangba ko sepro hang apply hal pedo thagatsari ko nupama nupi ani nupama nupi ani aiga manere gante ga ai nupi ani nupa itomta ko nangna ahal lo
모바일 프로 야네 미니 영크 너가 트라니 모바일로 디스타스요 mayai oh aisu mayai nupina aigi nupina ichena ahan ko ani subda ai ahum subda ichan nupi ani aiga ahum nang sumayai ai sumayai yam nungsi neighbor gantebu aigi channel se support to bi ko dugadi nangi friends dasu support to bu nangi father mother leiriba gantegi uncle di kari honage angang kaya lege oh ai di angang ahum lei ni pimta ai gi thabak ti ai government job nate ko ai di haiba ikai da ai di gante da haiba ikai e hoi leje mama baba okay good neighbor aigi chanipi ahum ni ko du aidi job government job taude ko adun ai job ti haiba ikai aigi channel da changaga sumjeng yu ko iyamba amado amata kokoro oh chichera kokyo hoi leje mama gantena kopyo le thank you gante di yum pala bro kari kari matang gino sigi channel sibo gante thagatsari aigi channel di ko nang changaga sumjiengo aduga uncle gi channel duga nang sum hairo aigi channel di haibai kae iche khanabai wakhalta khallaga leibran iche khanabagi wakhalta khallaga leibra nang hai recording what this channel about gante ai si kaino ni ko khoi kai haitare maitei ko manipuri nat sankritan ko oja guru oja haitare ko chiche khanabai wakhalta khallaga leibra nang uima matam hendo khare nei botha lu sangen to naga tha soido khare matam che hendo khare korau nang
ꯏꯆꯦꯅ ꯊꯣꯛꯇ꯭ꯔꯁꯨ ꯗꯨꯖꯥꯝ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯈꯟꯅꯁꯤ ꯍꯥꯏꯔꯣ ꯍꯥꯏ ꯑꯩꯒꯤ ꯂꯦꯡꯒꯥꯒꯤ ꯂꯩꯒꯗ꯭ꯔꯥ ꯅꯣꯏ ꯑꯗꯨꯋꯥꯏꯗ ꯆꯦ ꯈꯟꯅꯕꯩ ꯋꯥꯍꯩꯇ ꯈꯜꯂꯒ ꯂꯩꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯑꯩꯒꯤ ꯂꯦꯡꯒꯥꯒꯤ ꯂꯩꯒꯗ꯭ꯔꯣ ꯅꯣꯏ ꯑꯗꯨꯋꯥꯏꯗ ꯍꯣꯏ ꯂꯣꯏꯁꯟꯒꯦ ꯇꯧ ꯂꯣꯏꯁꯜꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦꯅꯦ ꯑꯩꯕꯣ ꯃꯌꯥꯝ ꯂꯣꯏꯁꯜꯒꯦ ꯇꯧꯔꯒ ꯇꯞꯍꯜꯂꯣ ꯁꯥꯎꯟꯗꯣ ꯅꯨꯡꯉꯥꯏꯅ ꯊꯥ ꯀꯥꯏꯗꯣ ꯂꯩꯕ ꯃꯥꯡꯈ꯭ꯔꯕꯣ ꯌꯥꯏ ꯇꯧꯖꯗꯦ ꯃꯤ ꯑꯁꯦ ꯃꯥꯟꯅꯗꯦꯅꯀꯣ ꯃꯤꯁꯦ ꯑꯐꯕꯁꯨ ꯁꯨꯝ ꯂꯩ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯦꯡꯒꯥꯒꯤ ꯂꯩꯒꯗ꯭ꯔꯣ ꯅꯣꯏ ꯑꯗꯨꯋꯥꯏꯗ ꯍꯥꯏꯔꯦ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯁꯥꯂꯥ ꯍꯣꯏ ꯀꯣꯔꯧ ꯅꯪꯅꯦ ꯆꯨꯝꯁꯨ ꯉꯥꯡꯀꯣ ꯅꯆꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯀꯀꯥꯅ ꯌꯥꯏꯃꯒꯤ ꯃꯔꯩ ꯈꯜꯂꯤꯗꯨꯅꯤ ꯍꯧꯔꯦ ꯃꯥꯒꯤ ꯅꯪ ꯅꯣꯡꯃꯩ ꯀꯀꯥꯗ ꯈꯠꯅꯕ ꯍꯧꯗꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯀꯥꯅ ꯌꯥꯏꯃꯒꯤ ꯃꯔꯩ ꯀꯜꯂꯤꯗꯨꯅꯤ ꯃꯤꯖꯣꯔꯥꯝꯗ ꯅꯠꯇ꯭ꯔ ꯁꯥꯟꯇꯤ ꯑꯣꯏ ꯂꯩꯗꯣ ꯃꯣꯏꯅ ꯃꯤ ꯌꯥꯝ ꯐꯩ ꯍꯥꯏꯌꯦꯕ ꯃꯤ ꯑꯐꯕꯁꯨ ꯌꯥꯝ ꯂꯩꯖꯥꯅꯤ ꯀꯣꯕꯤꯒꯤ ꯅꯥꯔꯁ ꯑꯣꯏꯕ ꯈꯨꯃꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯏꯆꯦ ꯍꯥꯏ ꯀꯀꯥꯒꯤ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯑꯩꯒꯤ ꯑꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯅꯤ ꯇꯣꯝꯕꯤꯗꯨꯅ ꯐꯖꯕ ꯍꯦꯜꯂꯤ ꯅꯅꯥ ꯊꯠꯀꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯏꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯇꯧꯔꯛꯀꯦꯁꯨ ꯈꯟꯗꯦ ꯇꯧꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯣꯡꯒꯣꯜ ꯅꯠꯇꯒꯤ ꯆꯦꯟꯅꯦꯜꯗ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯦ ꯄꯨꯡ 10 ꯇꯥꯔꯛꯀꯗꯧꯔꯦꯀꯣ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕꯅ ꯄꯨꯡ 2:30 ꯐꯥꯗꯣꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦꯀꯣ ꯂꯥꯛꯄꯁꯨ ꯋꯥꯠꯂꯦ ꯅꯨꯡꯁꯤꯔꯕ ꯀꯣꯔꯧ ꯔꯦꯕꯤꯇꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯃꯗ ꯃꯌꯥꯝ ꯂꯥꯛꯑꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯦꯅꯤ ꯃꯇꯝꯗꯁꯨ ꯁꯨꯝ ꯆꯪꯕꯤꯔꯛꯎ ꯍꯌꯦꯡꯁꯨ ꯇꯨꯝꯃꯨꯔꯣ ꯍꯌꯦꯡ ꯃꯥꯟꯗꯦ ꯅꯨꯃꯤꯠꯇꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯃꯪꯒꯣꯜ ꯅꯠꯇꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯥꯗꯕ ꯌꯦꯛꯇꯕ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯀꯣ ꯉꯁꯤ ꯁꯟꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯉꯁꯤ ꯗꯦꯠ 28 ꯀꯣ ꯍꯧꯈꯤꯗꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯄꯨꯡ 10 ꯇꯥꯔꯛꯀꯗꯧꯔꯦ ꯃꯇꯝꯁꯤ ꯉꯥꯏꯕ ꯋꯥꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡ 10ꯗꯒꯤ 11, 11ꯗꯒꯤ 12ꯗꯒꯤ ꯃꯥꯟꯗꯦ ꯆꯪꯈ꯭ꯔꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯥꯗꯕ ꯌꯦꯛꯇꯅ ꯍꯔꯥꯎ ꯇꯌꯥꯝ ꯂꯩꯃꯤꯟꯅꯁꯤꯀꯣ ꯏꯆꯦ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦꯔꯥꯌꯦ ꯄꯤꯈꯣ ꯔꯦꯕꯤꯇꯥ ꯅꯄꯥ ꯀꯣꯔꯧꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥ ꯌꯦꯛꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯅꯣ ꯏꯅꯥꯎ ꯀꯣꯔꯧ ꯀꯣꯛ ꯁꯥꯏ ꯅꯆꯦ ꯑꯗꯨꯅ
matam ngainarui si sinome matam mangalu si ko matamdani mi ubina chakchariba matamdani thabak suriba matamdani chaliba matamdani tumiba se hariba matam ado pung mayam number pirodana whatsapp da tharake wari watai ngahak sanase aye rebit ngai bacham waje matam mayam chakhidura khambadam wai mayam sinome ko ai pung tagidura hai su yam wai pung tara tagidura su wai matamde suja chalaninde sinome mayam ko aduna khoi khoi nusi channel le siko oja hayeng pung kaya da short aigi lbd anambana nungthang 9:30 sige hobani ko adubu aigi thabak leitradi ai ayu pung morning pung 10 da su howe dugidi sandha pung 3 makhani pan de su hole ko baroda lb loisalo kaka poroga khana khige rebita jararoi kaka gi sanda de thabani na ko pone pung pan ta ding di thabani aduji pung 10 tarakadore ko aduna kaka gi mobile su battery low jamaktre ko sai su video upload to bagi su kano se mb se khara wale aduna hayeng mu na ektraga mande ndo kaban mitamo khanasi rebita ko nang su chak lam ning sai le re mi kaka ga kaino ne khanai bai na te ne hai aduni nusiraba sinau myam akhoi loina nusi channel le minasi ko maitai chinau bu orabadi afaba mi bu orabadi loina support tobiu haiba pham je thamjage sinau myam ko maramakta mayangi video su sung yengbiu ko ngasi channel sida maitai sinau mana matik chaba mi ma youtuber phawba morak paise akhogi yamna laiba phabane na khanje yedi nang khana ge su whatsapp ta khanasi laune pirowai hanuba sing sina mobile da ngauriba kaka oja jura khungi oja thasudo masa ngamde hai khange akhoi chalure khoi unarure ai chalure ko mako unare operation si toba lore ko dugedi akhoi mamamda chaksu chare nga thongba ko aiga tharabuki pungjeba akhoi bai jo chalaga chabinarui short ko nangi de kari thona ge ting jing enggak untuk ini दूसरी लाख पड़ा अना दो हईतब उनरुरे नोय करी थोनगे दुना रेबिता वरगते काका हेंग मु उनसी काका गे मु बैटरी सु मोबाइल से बैटरी जामद्रे तो एमबी सु जामद्रे ngasai video upload to bani na ko oja ai su pung khara khara tamjai wow kari lam gino nang na ise nang ai lengga gi ama tawro wai oja ai su pung khara khara tamjai o phai kana da tam ge kakai gi ibung जामेदो मरे थांगे ताचौना कोची कोचदे मजा सुनाय वापोपी गिनी ओ खांगे खांगे हासुदो को उनारुरे अदो सोरदां सोर सोनिलां कनो लाइक तो हरबा जागिसे नों लाइक तो हरबा
ꯃꯤ ꯑꯃ ꯍꯥꯏꯔꯁꯨ ꯍꯣꯏ ꯍꯣꯏꯇꯅꯤ ꯇꯥꯆꯧꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯐꯩꯗꯅ ꯑꯃꯅ ꯍꯥꯏꯁꯨ ꯍꯣꯏ ꯑꯃꯅ ꯍꯥꯏꯁꯨ ꯍꯣꯏ ꯑꯃꯅ ꯍꯥꯏꯁꯨ ꯐꯩ ꯑꯃꯅ ꯍꯥꯏꯁꯨ ꯍꯣꯏ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯝꯅꯤ ꯔꯦꯕꯤꯇꯥ ꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯊꯥꯁꯨꯗꯣ ꯎꯅꯔꯨꯔꯦ ꯑꯣꯍꯣ ꯈꯨꯝꯗ꯭ꯔꯦ ꯅꯪ ꯑꯩ ꯆꯠꯂꯦ ꯊꯥꯅꯤ ꯏꯁꯤꯡ ꯅꯪ ꯊꯛꯀꯦꯕ ꯏꯁꯤꯡ ꯅꯪ ꯊꯛꯀꯦ ꯁꯥꯕ ꯂꯩꯇꯦ ꯑꯌꯤꯡꯕꯁꯨ ꯄꯤꯔꯦ ꯌꯥꯝ ꯑꯌꯤꯡꯕ ꯅꯠꯇꯦ ꯅꯣꯔꯃꯦꯜ ꯄꯤꯔꯦ ꯐ꯭ꯔꯤꯖꯀꯤ ꯅꯠꯇꯦ ꯂꯣꯏꯁꯤꯜꯂꯒ ꯇꯧ ꯃꯇꯝ ꯈꯤꯇꯪ ꯍꯦꯟꯗꯣꯛꯈꯔꯦ ꯑꯣꯍꯣ ꯈꯨꯝꯗ꯭ꯔꯦ ꯅꯪ ꯑꯩ ꯆꯠꯂꯦ ꯀꯣꯔꯧ ꯉꯥꯏꯈꯣꯍꯦ ꯃꯤꯅꯤꯠ ꯃꯉꯥ ꯇꯔꯥꯇꯪ ꯂꯩꯔꯝꯃꯨ ꯀꯣꯔꯧ ꯃꯤꯅꯤꯠ ꯃꯉꯥ ꯇꯔꯥꯇꯪ ꯂꯩꯌꯣ ꯏꯌꯥꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯑꯍꯤꯡꯗ ꯐꯦꯟ ꯊꯥ ꯊꯥꯅ ꯑꯣꯂꯥꯡꯕꯁꯤꯗꯤ ꯐꯦꯟ ꯊꯥ ꯍꯨꯃꯥꯡ ꯁꯥꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯥꯡꯅ ꯊꯥꯔꯗꯦ ꯀꯥꯡ ꯆꯤꯄꯥꯎ ꯂꯧꯊꯣꯛꯑꯒ ꯊꯥꯡꯅ ꯊꯝꯃꯦ ꯊꯩꯗꯣꯛꯑꯣ ꯀꯥꯡꯕꯨꯗꯤ ꯆꯤꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯋꯥꯄꯣꯛꯄꯤꯗ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯌꯥꯎꯗꯨꯔ ꯑꯣꯏꯅ ꯇꯝꯃꯦ ꯒꯨꯗ ꯇꯝꯒꯗꯕꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯦ ꯕ꯭ꯔꯗꯔ ꯏꯃꯥ ꯀꯤꯁꯟ ꯅꯪ ꯑꯃꯨꯛ ꯍꯧꯒꯠ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯁꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯆꯥꯛ ꯇꯣꯛꯂꯦ ꯑꯣ ꯑꯣꯖꯥ ꯆꯥꯛ ꯇꯣꯛꯂꯦ ꯀꯩ ꯏꯟꯖꯥꯡ ꯑꯣꯖꯥ ꯑꯣ ꯑꯣꯖꯥ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯑꯣꯖꯥ ꯂꯩꯕꯤꯔꯝꯃꯤ ꯃꯌꯥꯝꯕꯣ ꯑꯗꯨꯅ ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐꯇ ꯆꯪꯂꯤꯌꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯔꯣꯏ ꯅꯪ ꯋꯥꯅ ꯊꯨꯡꯉꯕꯅꯤꯅꯀꯣ ꯗꯤꯜꯂꯤꯗꯤ ꯌꯥꯝ ꯁꯥꯔꯝꯒꯅꯤꯅꯦ ꯀ꯭ꯔꯤꯁꯟ ꯁꯥꯔꯝꯒꯅꯤ ꯗꯤꯜꯂꯤꯗ ꯌꯥꯝꯅꯀꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯆꯦꯒꯤ ꯅꯝꯕꯔ ꯂꯧꯔꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯅꯆꯦ ꯅꯝꯕꯔ ꯑꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯀꯣꯜ ꯑꯣꯛꯂ ꯉꯝꯗꯅ ꯂꯩ ꯅꯆꯦ ꯑꯩ ꯑꯦꯜꯕꯤꯗ ꯂꯩ ꯀꯣꯜ ꯇꯧꯔꯛꯈꯤꯅꯣ ꯍꯥꯏꯔꯤꯅꯤ ꯑꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯕꯗꯩ ꯂꯩꯔꯛꯄꯅꯤ ꯑꯣꯖꯥ ꯆꯥꯛ ꯇꯣꯛꯂꯃꯤꯅ ꯑꯣꯖꯥꯁꯨ ꯄꯣꯊꯥꯕꯤꯔꯁꯤ ꯑꯣꯖꯥ ꯑꯩꯁꯨ ꯃꯇꯝ ꯁꯥꯡꯉꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯔ ꯂꯣꯏꯒꯗꯕꯀꯣ ꯑꯗꯣ ꯅꯥꯗꯕ ꯌꯦꯛꯇꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯄꯣꯊꯥꯕꯤꯔꯒ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯉꯁꯤꯗꯤ ꯄꯣꯊꯥꯕꯤꯔꯣ ꯑꯣꯖꯥ ꯑꯗꯨꯒ ꯅꯥ ꯌꯦꯛꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯝ ꯎꯅꯁꯤ ꯑꯣꯖꯥ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯍꯣꯏ ꯀ꯭ꯔꯤꯁꯟ ꯄꯥꯗ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯂ ꯄꯥꯎꯀꯣ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯦꯜꯕꯤꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯋꯥꯔꯧ ꯌꯥꯗꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯩꯇ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯂꯩꯔꯗꯤ ꯄꯥꯎꯗꯣ ꯑꯦꯜꯕꯤ ꯁꯤꯗ ꯄꯤꯔꯣ ꯑꯁ ꯌꯥꯝ ꯁꯥꯏꯗ ꯕ꯭ꯔꯗꯔ ꯍꯣꯏ ꯀꯤꯁꯟ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯁꯥꯏꯌꯦ ꯀꯤꯁꯟ ꯍꯥꯏ ꯀꯥꯟꯗ ꯁꯥꯕ ꯈꯨꯠꯁꯥ ꯑꯃꯅꯤ ꯀꯤꯁꯟ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯁꯣꯔꯠ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯎꯀꯣ ꯁꯣꯟꯂꯤ ꯃꯅꯤꯄꯨꯔꯤꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯉꯦ ꯍꯥꯏ ꯉꯁꯤ ꯁꯥꯏ ꯍꯥꯏꯌꯦ ꯀꯤꯁꯟ ꯃꯅꯤꯄꯨꯔꯗꯁꯨꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏ ꯁꯥꯏ ꯍꯥꯏꯌꯦ ꯉꯁꯤꯁꯨ ꯀꯣ ꯑꯗꯨꯅꯤ ꯀꯤꯁꯟ ꯀꯁꯥꯔꯗꯁꯨ ꯌꯥꯝꯅ ꯁꯥꯏꯌꯦ ꯉꯁꯤ 37 ꯗꯤꯒ꯭ꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯏ ꯀꯤꯁꯟ ꯌꯥꯝ ꯁꯥꯏ
ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯉꯔꯥꯡ ꯒꯧꯍꯥꯇꯤꯗ ꯅ꯭ꯌꯨꯁꯇꯗꯤ 38 ꯗꯤꯒ꯭ꯔꯤꯒ ꯁꯥꯏ ꯍꯥꯏꯔꯤꯌꯦ ꯌꯥꯝ ꯁꯥꯏꯗ ꯀꯤꯁꯟ ꯄꯣꯊꯥꯔꯣ ꯅꯪ ꯋꯥꯔꯅꯤ ngasi ꯁꯥꯏꯗ ꯊꯨꯡꯉꯕꯅꯤꯅ ꯀꯤꯁꯟ ꯀꯣ ngana ꯄꯣꯊꯥꯔꯒꯅꯦ ꯅꯣꯡꯉꯥꯝꯗꯥꯏ ꯍꯧꯒꯠꯂ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯑꯍꯤꯡ ꯍꯧꯒꯠꯂ ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯤꯁꯟ ꯕꯔꯗꯟ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯀꯤꯁꯟ ꯇꯥꯕ꯭ꯔꯥ ꯕꯔꯗꯟ ꯍꯥꯏꯁꯦ ngasi ꯅꯣꯡ ꯆꯨꯗ꯭ꯔꯣ ꯕꯔꯗꯟ ꯆꯨꯗꯦ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯕꯔꯗꯟ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯉꯟꯅ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯑꯍꯤꯡ ꯍꯧꯒꯠꯂ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯤꯁꯟ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ngasi ꯁꯟꯗꯦ ꯆꯠꯈ꯭ꯔꯒꯗꯧꯅꯤꯀꯣ ꯉꯥꯛꯇꯪ ꯉꯥꯏꯔꯝꯅꯤ ꯍꯌꯦꯡ ꯃꯟꯗꯦ ꯂꯥꯛꯀꯗꯧꯔꯝꯅꯤꯀꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯀꯤꯁꯟ ꯑꯣ ꯑꯩꯅ ꯌꯧꯔꯛꯄꯗꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡ ꯆꯨꯔꯝꯃꯦ ꯍꯥꯏ ꯍꯣꯏ ꯕ꯭ꯔꯗꯔ ꯄꯥꯗꯣꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯔꯣꯏ ꯁꯣꯝꯗ ꯅꯪ ꯑꯗꯨꯏ ꯏꯁꯩꯗꯣ ꯍꯣꯏ ꯕ꯭ꯔꯗꯔ ꯄꯥꯗꯣꯏꯅꯦ ꯄꯥꯎꯀꯣ ꯇꯥꯏꯌꯦꯕ ꯅꯪꯗꯣ ꯅꯪ ꯏꯁꯩ ꯁꯣꯟꯗ ꯇꯥꯏꯌꯦꯕ ꯁꯣꯝꯗ ꯆꯤꯡꯉ ꯌꯥꯔꯔꯣꯏ ꯍꯣꯏ ꯕ꯭ꯔꯗꯔ ꯄꯥꯗꯣꯏꯅꯤ ꯄꯥꯎꯀꯣ ꯄꯣꯊꯥꯔꯛꯑꯣ ꯅꯪ ꯋꯥꯔꯅꯤ ꯀꯤꯁꯟ ꯕ꯭ꯔꯗꯔꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯃꯟꯗꯦꯅꯤ ꯅꯪ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯑꯗꯨꯒ ꯅꯥꯏꯛꯇꯒ ꯁꯪꯕ ꯃꯇꯝꯗ ꯕ꯭ꯔꯗꯔꯗ ꯁꯨꯝ ꯆꯪꯉꯣꯀꯣ ꯑꯣꯀꯦ ꯀꯤꯁꯟ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯂꯩꯅꯔꯤꯕꯣ ꯀꯀꯥꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯀꯣ ꯑꯗꯣ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯕꯥꯔꯣꯐꯥꯎ ꯊꯝꯒꯦ ꯇꯕꯅꯤ ꯑꯗꯨ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯀꯀꯥꯒꯤ ꯃꯣꯕꯥꯏꯜꯁꯤ ꯕꯦꯇ꯭ꯔꯤ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯤ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯀꯨꯏꯔꯕꯅꯤꯅ ꯀꯀꯥꯒꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯈꯔ ꯂꯣꯗ ꯄꯨꯕ ꯋꯥꯔꯦ ꯈꯪꯕ꯭ꯔꯥ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝꯅ ꯂꯥꯁꯇꯤꯡ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯦꯛꯇ ꯕꯦꯇ꯭ꯔꯤꯁꯦ ꯄꯨꯡꯈꯥꯏ ꯄꯨꯡ ꯂꯩꯗꯅ ꯁꯠ ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯣꯏ ꯕ꯭ꯔꯗꯔ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯀꯤꯁꯟ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯅꯤ ꯂꯣꯏꯔꯝꯅꯤ ꯂꯣꯏꯗꯦꯗ ꯊꯔꯥꯅꯤꯒꯤ ꯊꯕꯛ ꯂꯣꯏꯈ꯭ꯔꯦ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯑꯩꯅ ꯏꯁꯤꯡꯁꯤ ꯊꯛꯀꯦ ꯍꯥꯏꯅ ꯋꯥꯏꯑꯦ ꯀꯀꯥ ꯐꯝꯃꯤꯁꯦ ꯈꯪꯗꯅ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯔꯦꯕꯤꯗꯥ ꯅꯪ ꯈꯪꯉꯣꯏ ꯒꯨꯗ ꯅꯥꯏꯠ ꯗꯦꯕꯤꯠ ꯀꯅꯥꯅꯣ ꯁꯤꯅ ꯆꯪꯉꯛꯄꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯉꯥꯏꯍꯥꯛꯇꯪ ꯆꯪꯕꯩꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯗꯦꯕꯤꯠ ꯒꯨꯗ ꯅꯥꯏꯠ ꯀꯀꯥꯒꯤ ꯁꯦꯕꯥ ꯇꯧꯔ ꯍꯣꯏ ꯔꯦꯕꯤꯇꯥ ꯀꯩꯗꯧꯅꯤ ꯁꯨꯝ ꯀꯀꯥ ꯃꯇꯝ ꯂꯦꯜꯂꯤꯅꯤ ꯑꯦꯜꯕꯤ ꯊꯥꯕ ꯌꯥꯝ ꯋꯥꯏ ꯐꯝꯕꯁꯦ ꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯐꯝꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯀꯣ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯪꯒꯜ ꯅꯠꯇꯅ ꯀꯣ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯕꯨꯁꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯑꯣꯖꯥ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯒꯣꯕꯤꯟꯗ ꯀ꯭ꯔꯤꯄꯥꯗꯒꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯑꯣꯖꯥꯀꯣ ꯀꯀꯥ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯊꯥꯔꯛꯎ ꯌꯨꯝ ꯌꯧꯔꯒ ꯀꯀꯥꯁꯨ ꯋꯥꯔꯦ ꯉꯁꯤꯅꯦ ꯉꯁꯥꯏ ꯏꯁꯩ ꯆꯠꯂꯨꯕꯗꯣ ꯀꯀꯥ ꯌꯥꯝ ꯋꯥꯏꯑꯦꯕ ꯈꯪꯕ꯭ꯔꯥ ꯀꯣꯔꯧꯒ ꯈꯟꯅꯒꯦ ꯀꯣꯔꯧ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯣ ꯋꯥꯅ ꯃꯃꯥ ꯆꯥꯛ ꯄꯤꯖꯔꯕꯣ ꯅꯪꯒꯤ ꯃꯃꯥꯗꯣ ꯆꯥꯛ ꯄꯤꯖꯔꯕꯣ ꯔꯦꯕꯤꯇꯥ ꯍꯥ ꯀꯩ ꯍꯥꯏꯅꯣ ꯔꯦꯕꯤꯇꯥ ꯅꯪ ꯃꯃꯥ ꯆꯥꯛ ꯄꯤꯖꯔꯕꯣ ꯀꯩꯅꯣ ꯁꯤꯅꯥꯎ ꯔꯦꯕꯤꯇꯥ ꯀꯣꯔꯧꯒ ꯈꯟꯅꯒꯦ ꯄꯨꯡ 10 ꯇꯥꯔꯦꯀꯣ ꯀꯀꯥꯗꯤ ꯃꯇꯝꯁꯤꯡ ꯉꯥꯏꯕ ꯌꯥꯝ ꯋꯥꯏꯑꯦ ꯌꯧꯍꯟꯅꯤꯡꯗꯦ ꯄꯨꯡ 10ꯒꯁꯦ ꯀꯀꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ 10 ꯃꯈꯥꯏ ꯇꯥꯔꯅꯤ 11 ꯇꯥꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ 11 ꯃꯈꯥꯏ ꯇꯥꯔꯅꯤ 12 ꯇꯥꯔꯅꯤ ꯀꯀꯥꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯉꯁꯤꯁꯦ ꯏꯁꯥꯒ ꯁꯥꯔꯕꯅꯤꯅꯀꯣ
ꯃꯇꯝꯁꯦ ꯆꯠꯍꯟꯅꯤꯡꯗꯦ ꯃꯇꯝꯁꯦ ꯄꯥꯝꯃꯨꯏꯌꯦ ꯀꯀꯥꯗꯤ ꯄꯨꯡ 10 ꯇꯥꯔꯦ ꯔꯦꯕꯤꯇꯥ ꯊꯦꯡꯉꯗꯤ ꯃꯤ ꯂꯥꯛꯄ ꯋꯥꯠꯂꯦꯕꯅꯦ ꯀꯣ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯀꯀꯥ ꯉꯁꯤ ꯇꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯀꯣ ꯑꯗꯨ ꯀꯀꯥ ꯉꯝꯕꯔ ꯌꯦꯡꯒꯦꯀꯣ ꯑꯗꯨꯒ ꯅꯪ ꯆꯥꯛ 이ꯁꯤꯡ ꯆꯥꯔ ꯄꯣꯊꯥꯔꯣ ꯀꯣꯔꯧ ꯆꯠꯈ꯭ꯔꯕꯣ ꯆꯦꯆꯦ ꯔꯦꯕꯤꯇꯥꯅ ꯅꯪꯒ ꯈꯟꯅꯒꯦ ꯑꯩ ꯑꯪꯀ ꯑꯃꯨꯛ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦ ꯄꯨꯡ 10 ꯃꯇꯨꯡꯗ ꯇꯥꯕ꯭ꯔꯣ ꯍꯣꯏ ꯊꯥꯔꯛꯇ꯭ꯔꯕꯗꯤ ꯀꯀꯥ ꯊꯥꯔꯛꯇ꯭ꯔꯦ ꯈꯜꯂꯣꯀꯣ MB ꯂꯣꯏꯔꯦꯅ ꯈꯜꯂꯣ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯂꯩꯅꯔꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯀꯀꯥꯅ ꯉꯁꯥꯏꯒꯤ ꯂꯝꯕꯔꯁꯨ ꯂꯩꯅꯗꯕꯅꯤꯅ ꯊꯥꯔꯛꯀꯦꯅ ꯊꯥꯔꯛꯑꯣ ꯍꯥꯏꯅꯁꯨ ꯅꯪꯅꯁꯨ ꯂꯝꯕꯔ ꯈꯪꯅꯗꯕꯅꯤꯅ ꯑꯗꯣ ꯀꯀꯥꯅ ꯊꯥꯔꯛꯇꯗꯤ ꯊꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣꯀꯣ ꯊꯥꯔꯛꯑꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ LB ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ LB ꯊꯥꯅ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯕ ꯐꯠꯇꯦꯕ ꯃꯣꯕꯥꯏꯜꯗ ꯁꯣꯛꯑꯦꯕꯀꯣ ꯋꯥꯈꯜ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯌꯦꯡ ꯊꯥꯔꯒ ꯍꯌꯦꯡ ꯁꯨꯝ ꯎꯅꯁꯤ ꯔꯦꯕꯤꯇꯥ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤꯀꯣ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯆꯥꯛ 이ꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏ ꯅꯪꯅ ꯄꯥꯝꯖꯕ ꯏꯁꯩꯗꯣ ꯇꯥꯔꯒ ꯁꯨꯝ ꯄꯣꯊꯥꯔꯣ ꯀꯣ ꯃꯇꯝꯗꯤ ꯄꯨꯡ 10 ꯍꯦꯜꯂꯦ ꯃꯇꯝꯁꯤ ꯆꯠꯍꯟꯅꯤꯡꯗꯦ ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ LBꯗ ꯂꯩꯔꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ LBꯗ ꯂꯩꯔꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯈꯪꯅꯗꯕꯗꯤ ꯑꯗꯨꯝ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯂꯩꯕꯀꯣ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯂꯒꯦ ꯍꯥꯏꯔꯣ ꯑꯣꯖꯥ ꯉꯁꯤ ꯉꯟꯅ ꯇꯨꯝꯃꯒꯦ ꯃꯌꯥꯝ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯁꯤꯅ ꯕꯥꯏ ꯕꯥꯏ